ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕꯁꯤꯡꯁꯦ ꯃꯆꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯌꯨ ꯃꯆꯥꯗꯣ ꯍꯨꯟꯇꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯒ ꯍꯦꯟꯅ ꯐꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯗ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯄꯨꯟꯁꯤꯗꯣ ꯑꯗꯨ ꯈꯜꯂꯒ ꯌꯨꯝ ꯄꯥꯟꯕꯤꯒꯅꯨ ꯑꯉꯥꯡꯗꯨꯒꯤꯗꯃꯛꯇ ꯍꯤꯡꯕꯤꯌꯨ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯅ ꯏꯆꯥꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯗ ꯏꯃꯥ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯒꯦ ꯀꯥꯏꯅ ꯍꯪꯕꯁꯦ ꯁꯤꯁꯨ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯜꯂꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯈꯨꯃꯥꯗ ꯏꯟꯇꯔꯚꯤꯌꯨ ꯑꯃꯈꯛ ꯂꯧꯒꯅꯤꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯉꯁꯤꯁꯦ ꯏꯟꯇꯔꯚꯤꯌꯨꯗꯣ ꯂꯧꯖꯕ ꯇꯥꯔꯦ ꯑꯗꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅ ꯑꯩꯅ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯈꯨꯃꯥꯗ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯁꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯂꯣꯏꯔꯀꯥꯟꯗ ꯃꯔꯝꯗꯣ ꯐꯖꯅ ꯄꯤꯖꯒꯦ ꯑꯗꯣ ꯈꯨꯃꯥꯗ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩꯅ ꯈꯨꯃꯥꯗ ꯀꯩ ꯃꯔꯝꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯨꯃꯥꯗ ꯑꯩꯅ ꯈꯪꯍꯟꯗꯦꯕ ꯀꯩꯅꯣꯗꯤ ꯍꯥꯟꯅ ꯈꯪꯍꯟꯕ ꯌꯥꯗꯦ ꯀꯣꯟꯅ ꯂꯣꯏꯅꯃꯛ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯔꯀꯥꯟꯗ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯗꯁꯨ ꯍꯥꯏꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯤꯁꯦ ꯁꯨꯃꯥꯏꯅ 이치ꯅꯥꯎ ꯃꯌꯥꯝꯅꯁꯨ 이치ꯅꯥꯎ ꯃꯌꯥꯝꯒꯤ ꯄꯦꯔꯦꯟꯁꯇ ꯍꯥꯏꯇꯥꯔꯦ ꯏꯃꯥꯗ ꯕꯕꯥꯗ ꯑꯗꯒꯤ ꯄꯨꯄꯨꯗ ꯕꯨꯕꯣꯛꯇ ꯄꯨꯄꯨꯒꯤ ꯕꯨꯕꯣꯛꯀꯤ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯒ ꯑꯋꯥꯕ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯄꯔꯥ ꯑꯃ ꯑꯣꯏꯅ ꯇꯝꯍꯧꯕ ꯌꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯨꯁꯤꯡ ꯃꯆꯥꯁꯤꯡꯁꯤꯅ ꯇꯝꯕꯤꯌꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯈꯨꯃꯥꯗ ꯍꯪꯒꯗꯧꯔꯤꯕ ꯏꯟꯇꯔꯚꯤꯌꯨ ꯀꯣꯏꯁꯟꯁꯦ ꯑꯩ ꯕ꯭ꯂꯥꯏꯟꯗꯤ ꯍꯦꯛꯇ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯗ ꯈꯪꯍꯟꯗꯕꯤꯗ ꯍꯦꯛꯇ ꯍꯪꯉꯣꯏ ꯑꯗꯣ ꯍꯥꯟꯅ ꯀꯔꯤ ꯀꯣꯏꯁꯟ ꯍꯪꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯨꯃꯥꯗ ꯍꯪꯒꯗꯕꯁꯤꯡꯗꯣ 이치ꯅꯥꯎ ꯃꯌꯥꯝꯗ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯈꯨꯃꯥꯗ ꯍꯪꯒꯗꯧꯔꯤꯕ ꯀꯣꯏꯁꯟꯁꯦ ꯏꯃꯥ ꯅꯪ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯑꯅꯤꯁꯨꯕꯗ ꯈꯨꯃꯥꯅ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯆꯥꯏꯜꯍꯨꯗ ꯍꯥꯏꯇꯥꯔꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯥꯁꯤ ꯀꯃꯥꯏꯅ ꯂꯦꯜꯂꯛꯈꯤ ꯀꯃꯥꯏꯅ ꯂꯩꯔꯛꯈꯤ ꯃꯥꯁꯤ ꯅꯨꯡꯉꯥꯏꯕ 이몽ꯗꯒꯤꯔ ꯑꯋꯥꯕ 이몽ꯗꯒꯤꯔ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯃꯥ ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯃꯝꯒ ꯑꯩꯅ ꯈꯨꯃꯥꯗ ꯍꯥꯏꯍꯟꯒꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯀꯣꯏꯁꯟꯗꯅ ꯑꯩꯈꯣꯏ ꯐꯥꯗꯔꯗ ꯈꯨꯃꯥꯅ ꯂꯩꯔꯛꯏꯁꯦ ꯑꯩꯈꯣꯏ ꯕꯥꯗ ꯈꯨꯃꯥꯅ ꯂꯨꯍꯣꯡꯉꯛꯏꯕ ꯃꯔꯝꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯂꯨꯍꯣꯡꯉꯛꯏꯅꯣ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯀꯣꯏꯁꯟꯗꯅ ꯑꯩꯈꯣꯏ ꯐꯥꯗꯔꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯥꯗꯔꯁꯦ ꯁꯤꯗꯣꯔꯦꯗꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝꯁꯤꯗ ꯈꯨꯃꯥꯅ ꯅꯥꯀꯟꯗ ꯐꯝꯃꯒ ꯃꯥꯅ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯈꯤꯒꯦ ꯍꯥꯏꯕꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯎꯔꯀꯥꯟꯗ ꯁꯤꯗꯧꯔꯦ ꯈꯪꯉꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯎꯔꯀꯥꯟꯗ ꯃꯥꯅ ꯐꯥꯎꯈꯤꯕ ꯋꯥꯈꯜꯗꯣ ꯑꯗꯨꯃ ꯍꯪꯒꯅꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟꯗꯅ ꯈꯨꯃꯥꯅ ꯃꯥꯏ ꯅꯨꯄꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯀꯥꯟꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯥ ꯂꯩꯔꯤꯉꯩꯒ ꯃꯥꯏ ꯅꯨꯄꯥ ꯂꯩꯇ꯭ꯔꯀꯥꯟꯗꯒ ꯈꯦꯠꯅꯕ ꯗꯤꯐ꯭ꯔꯦꯟꯁꯇꯣ ꯍꯥꯏꯕꯗꯤ ꯑꯑꯣꯟꯕꯗꯣ ꯑꯗꯨꯒꯤ ꯑꯑꯣꯟꯕꯗꯨꯃ ꯑꯗꯨ ꯈꯨꯃꯥꯗ ꯈꯪꯍꯟꯒꯅꯤ ꯑꯗꯨꯒ ꯂꯥꯁ ꯀꯣꯏꯁꯟꯗꯅ ꯈꯨꯃꯥꯅ ꯑꯩ ꯄꯣꯛꯏꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯄꯣꯛꯏꯕꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯀꯣꯏꯁꯟꯁꯤꯃ ꯍꯪꯒꯅꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕ ꯅꯨꯄꯤ ꯅꯤꯉꯣꯜꯁꯤꯡꯁꯦ ꯁꯤ ꯅꯤꯉꯣꯜꯁꯤꯡꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤꯁꯦ ꯈꯨꯃꯥ ꯍꯥꯟꯅ ꯑꯣꯏ ꯂꯩꯔꯕꯅꯤꯅ ꯈꯨꯃꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕꯁꯤꯡꯁꯤꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤꯃꯁꯨ ꯈꯨꯃꯥꯅ ꯃꯦꯁꯦꯖ ꯑꯃꯁꯨ ꯄꯤꯍꯟꯒꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯟꯇꯔꯚꯤꯌꯨꯁꯦ ꯍꯧꯔꯁꯦ ꯑꯗꯣ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯏꯃꯥ ꯍꯪꯉꯒꯦ ꯆꯥ ꯑꯝꯇ ꯊꯛꯀꯦ ꯆꯥ ꯑꯝ ꯊꯛꯈꯤꯒꯦ ꯊꯋꯥꯏꯒꯗꯤ ꯅꯤꯡꯒꯗꯪ ꯀꯔꯤ ꯍꯪꯗꯣꯏꯅꯣ ꯈꯟꯕꯗ ꯊꯛꯑꯣ ꯆꯥꯊꯣꯛꯑꯣ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯈꯨꯃꯥꯗ ꯍꯪꯗꯣꯏꯁꯦ ꯏꯃꯥ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯑꯗꯨꯒ ꯕꯨꯕꯣꯛꯀ ꯄꯨꯄꯨꯒ ꯃꯤꯡꯁꯦ ꯕꯨꯕꯣꯛꯀ ꯄꯨꯄꯨꯒꯤ ꯃꯤꯡꯁꯦ ꯍꯥꯏꯔꯣ ꯑꯩ ꯃꯤꯡꯅ ꯑꯆꯧꯕꯤ ꯀꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯤꯡꯅ ꯃꯥꯏꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯕꯗꯅꯤ ꯀꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯗꯨ ꯏꯃꯥ ꯅꯪꯁꯦ ꯁꯥꯕꯨꯡꯈꯣꯛꯇꯩ ꯍꯧꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯏꯗꯒꯤꯅꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯔꯤꯌꯦꯜꯁꯦ ꯕꯨꯕꯣꯛ ꯄꯨꯄꯨꯁꯦ ꯅꯠꯇꯦ ꯀꯥꯏꯗꯒꯤꯅꯣ ꯈꯥꯡꯉꯕꯣꯛꯇꯩꯅꯤ ꯈꯨꯃꯥꯁꯦ ꯈꯥꯡꯉꯕꯣꯛꯇꯩꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯋꯥꯁꯦ ꯕꯗ ꯊꯨꯅ ꯉꯥꯡꯉꯤꯁꯦ ꯈꯥꯡꯉꯕꯣꯛꯀꯤ ꯕ꯭ꯂꯠ ꯑꯃ ꯌꯥꯎꯕꯩꯅꯦꯕ ꯑꯩꯁꯦ ꯍꯦꯛꯇ ꯈꯞꯆꯜꯂꯤꯁꯦ ꯋꯥ ꯉꯥꯡꯕꯗ ꯈꯨꯃꯥ ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯅꯦ ꯅꯨꯡꯉꯥꯏꯕ 이몽ꯗ ꯑꯣꯏꯔꯕ꯭ꯔꯥ ꯑꯗꯨꯒ ꯑꯋꯥꯕ 이몽ꯗꯒꯤ ꯍꯧꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯒ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯊꯧꯗꯣꯛ ꯅꯨꯡꯉꯥꯏꯈꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯀꯔꯤ ꯂꯩꯒꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯃꯌꯥꯝꯗ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯤꯉꯩꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯆꯦꯟ ꯁꯥꯟꯅꯈꯤꯕ ꯏꯁꯤꯡꯗ ꯏꯔꯣꯏꯈꯤꯕ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯩꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯒꯤ ꯑꯍꯟꯅꯦꯕ ꯑꯩꯅ ꯑꯍꯟꯅꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯑꯉꯥꯡ ꯅꯨꯕꯤ ꯍꯣꯠꯅꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯂꯣꯏ ꯇꯧꯔꯦ ꯈꯨꯃꯥꯁꯦ ꯃꯆꯤꯟ ꯃꯅꯥꯎ 9 ꯄꯣꯛꯄꯁꯤꯗ ꯈꯨꯃꯥꯅ ꯑꯍꯟꯅꯦꯕ ꯑꯗꯨꯒ ꯈꯨꯃꯥꯅ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯛꯑ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯄꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯈꯨꯃꯥꯅ ꯌꯨꯝ ꯄꯥꯜꯂꯛꯑ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯃꯆꯥ ꯄꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯈꯨꯃꯥꯅ ꯅꯪꯅ ꯍꯜ ꯑꯣꯏꯔꯛꯄꯅꯤ ꯂꯣꯏ ꯍꯣꯠꯅꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯝ ꯑꯉꯥꯡ ꯂꯧꯕ ꯐꯤ ꯁꯨꯕ ꯑꯌꯥꯝꯕ ꯑꯩ ꯍꯣꯠꯅꯔꯛꯑꯦꯗꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯁꯨꯝ ꯁꯥꯟꯅ ꯈꯣꯠꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯄꯂꯛꯇ ꯂꯩ ꯑꯉꯥꯡꯅꯤꯅ ꯈꯪꯗ꯭ꯔꯦꯗꯅꯀꯣ ꯈꯔ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯉꯁꯥꯏꯒꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯂꯧ ꯆꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯥꯍꯣꯏ ꯁꯥꯟꯄꯣꯠ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯅ ꯆꯍꯤ 9 ꯁꯨꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯈꯨꯅꯧꯗ ꯂꯩꯕ ꯃꯤꯁꯦ ꯂꯥꯏꯔꯤꯛꯁꯦ ꯑꯃꯐꯥꯎ ꯇꯝꯗ꯭ꯔꯦ ꯁꯥꯕꯝ ꯈꯨꯅꯧ ꯂꯩꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯆꯤꯡꯉꯒ ꯂꯥꯏꯔꯤꯛꯁꯦ ꯑꯃꯠꯇ ꯇꯝꯗ꯭ꯔꯦ ꯂꯧꯁꯤꯡꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯏꯁꯤꯡꯗ ꯏꯔꯣꯏꯕ ꯆꯤꯡ ꯀꯥꯕ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯒꯤ
ꯑꯩꯅ ꯆꯍꯤꯗ ꯅꯤꯄꯥꯟ ꯁꯨꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯗꯗꯤ ꯀꯩꯅꯣꯗꯒꯤ ꯇꯣꯞꯇꯒꯤ ꯍꯣꯡꯉꯛꯄꯅꯦꯕꯀꯣ ꯁꯤꯁꯤ ꯃꯣꯏꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯃꯣꯏꯅ ꯇꯣꯞꯇꯒꯤ ꯍꯣꯡꯉꯛꯄꯅꯤ ꯇꯥꯄꯣꯟꯁꯤꯅ ꯄꯣꯔꯛꯑꯒ ꯂꯥꯏꯔꯤꯛꯁꯦ ꯄꯨ ꯂꯥꯛꯑꯦ ꯁꯤꯂꯦꯞꯅꯦ ꯑꯗꯒꯤ ꯗꯔꯕꯥꯠꯅꯦ ꯃꯄꯤ ꯂꯥꯏꯔꯤꯛꯅꯦ ꯑꯃꯒ ꯌꯥꯎꯏ ꯑꯗꯨ ꯄꯨ ꯂꯥꯛꯑꯒ ꯇꯥꯏꯃꯣ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛꯁꯦ ꯑꯝꯇ ꯇꯝꯗ꯭ꯔꯦ ꯂꯝꯁꯤ ꯂꯩꯕꯒꯤ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯑꯆꯧꯕꯤꯁꯦ ꯊꯥꯔꯛꯎ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯊꯥꯔꯛꯎ ꯍꯥꯏꯔꯝꯃꯦꯀꯣ ꯑꯩꯁꯦ ꯍꯔꯥꯎꯋꯦ ꯑꯗꯩ ꯍꯔꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯑꯩꯁꯦ ꯅꯨꯡꯊꯤꯟꯁꯦ ꯌꯧꯔꯦ ꯐꯖꯅ ꯂꯣꯏꯁꯜꯂꯦ ꯏꯔꯨꯖꯔꯦ ꯑꯩꯅ ꯀꯦꯖꯔꯦ ꯈꯟꯖꯔꯦ ꯑꯩ ꯋꯥꯈꯜꯁꯤꯗꯗꯤꯀꯣ ꯀꯃꯥꯏꯅ ꯀꯦꯅꯣꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯥ ꯊꯕꯛꯁꯨ ꯆꯠꯈꯤꯕꯅꯤꯅ ꯑꯝꯇ ꯑꯩꯁꯦ ꯐꯖꯅ ꯂꯣꯏꯁꯜꯂꯦ ꯂꯣꯏꯁꯜꯂꯦ ꯑꯩꯅ ꯕꯕꯥ ꯑꯩ ꯆꯠꯂꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯕꯥꯗꯨꯅ ꯀꯔꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯏꯔꯤꯛ ꯇꯝ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯈꯨꯄꯥꯡ ꯊꯥꯖꯜꯂꯨ ꯖꯩꯔꯦꯅꯦ ꯑꯩꯉꯣꯟꯁꯤꯗ ꯑꯗꯩꯗꯤ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯀꯞꯄꯦ ꯑꯗꯩ ꯀꯞꯄꯦ ꯈꯨꯝꯕꯗꯤ ꯉꯝꯗ꯭ꯔꯦꯀꯣ ꯀꯞꯄꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯕꯥ ꯁꯨꯝ ꯍꯥꯏꯔꯦ ꯅꯪ ꯇꯝꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯇꯝꯍꯜꯂꯨ ꯂꯥꯏꯔꯤꯛ ꯇꯝꯕꯗꯣ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤ ꯑꯩꯁꯦ ꯈꯨꯝꯕꯗꯤ ꯉꯝꯖꯗꯕꯅꯤꯅ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯂꯣꯏꯁꯟꯕꯤꯔꯦ ꯃꯣꯏ ꯅꯧꯅꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯒ ꯊꯪꯅꯕ ꯃꯅꯥꯎꯄꯤꯁꯦ ꯃꯥꯅ ꯂꯣꯏꯁꯟꯕꯤꯔꯦꯕ ꯅꯠꯇꯦ ꯊꯪꯅꯕꯗꯨꯒꯤ ꯃꯈꯥ ꯑꯍꯨꯝ ꯁꯨꯕꯅꯦꯃꯤ ꯑꯣ ꯍꯥꯏꯁꯦ ꯑꯍꯨꯝ ꯁꯨꯕꯁꯦ ꯂꯣꯏꯁꯟꯕꯤꯔꯦꯕ ꯊꯪꯅꯕꯗꯨꯁꯨ ꯅꯠꯇꯦ ꯑꯣ ꯑꯍꯨꯝ ꯁꯨꯕꯁꯨ ꯂꯣꯏꯁꯟꯕꯤꯔꯦ ꯑꯩꯅ ꯂꯣꯏꯁꯟꯕꯤꯔꯒꯅꯦ ꯑꯩ ꯃꯥꯁꯦ ꯊꯤꯟꯕ ꯆꯠꯂꯦ ꯑꯗꯩ ꯑꯩꯒꯤ ꯊꯪꯅꯕꯗꯤ ꯀꯥꯏ ꯂꯩꯕꯅꯣ ꯑꯩ ꯃꯇꯝꯗꯣ ꯈꯪꯗꯦ ꯑꯗꯩ ꯊꯤꯜꯂꯦ ꯑꯗꯩ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁꯪꯒꯣꯏ ꯑꯃꯗ ꯇꯥꯛꯑꯝꯃꯤꯀꯣ ꯁꯪꯒꯣꯏ ꯂꯥꯏꯔꯤꯛꯇ ꯑꯉꯥꯡꯒꯤ ꯄꯨꯁꯜꯂ ꯐꯝꯍꯜꯂꯦ ꯑꯩꯅ ꯁꯪꯒꯣꯏ ꯅꯥꯀꯟꯗ ꯐꯝꯕꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯕꯅ ꯂꯣꯏꯐꯥꯎꯒꯤ ꯑꯩ ꯃꯄꯥꯗꯩ ꯑꯩꯅ ꯃꯨꯟꯅ ꯇꯥꯔꯤꯅꯤ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ ꯑꯗꯩ ꯍꯣꯝꯋꯥꯔꯛ ꯇꯧꯔꯣ ꯑꯗꯨ ꯇꯧꯔꯣ ꯍꯥꯏꯔꯛꯄꯁꯤꯡꯁꯦ ꯑꯩꯁꯦ ꯃꯨꯟꯅ ꯇꯥꯁꯜꯂꯦ ꯍꯜꯂꯛꯑꯦ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯥꯛꯇꯣꯏꯅꯤꯀꯣ ꯁꯥꯏ ꯏꯌꯨ ꯁꯨꯃꯥꯏꯅ ꯏꯌꯨ ꯁꯨꯡꯍꯩ ꯍꯩꯇꯕ ꯑꯩꯅ ꯌꯦꯛꯇꯣꯏꯅꯤꯀꯣ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛꯁꯦ ꯇꯥꯛꯑꯦ ꯏꯅꯥꯎꯄꯤꯗꯤ ꯁꯨꯡꯇꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯅꯨꯃꯤꯠ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯊꯤꯟꯕꯁꯤ ꯂꯥꯏꯔꯤꯛꯁꯦ ꯊꯤꯜꯂꯦ ꯑꯗꯩꯗꯤ ꯀꯣꯛ ꯍꯥꯏꯁꯦ ꯑꯩꯅ ꯂꯣꯏ ꯍꯩ ꯂꯣꯏꯔꯝꯅꯤꯀꯣ ꯍꯥꯏꯁꯦ ꯏꯇꯝ ꯇꯝꯗꯨꯕ ꯅꯪꯅ ꯍꯩꯗꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯇꯥꯔꯤꯗꯤ ꯑꯃ ꯑꯅꯤꯒꯁꯦ ꯑꯩꯅ ꯂꯣꯏ ꯏꯔꯦ ꯑꯗꯒꯤ ꯆꯥꯝꯃ ꯐꯥꯎꯁꯦ ꯑꯩ ꯂꯣꯏ ꯍꯩꯔꯦ ꯑꯗꯩ ꯁꯣꯔꯣ ꯁꯥꯔ ꯀꯥꯒꯗꯤ ꯂꯣꯏ ꯃꯊꯪ ꯑꯩꯅ ꯂꯣꯏ ꯇꯥꯛꯑꯦ ꯏꯕꯁꯦ ꯑꯩꯅ ꯑꯗꯩ ꯃꯩ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯍꯩꯔꯛꯇꯅ ꯑꯩꯅ ꯏꯔꯒ ꯍꯣꯝꯋꯥꯔꯛꯁꯦ ꯄꯤꯔꯤꯅꯦ ꯍꯥꯏꯁꯦ ꯑꯩꯅ ꯑꯣꯏꯅ ꯄꯤꯔꯦ ꯃꯥꯅ ꯑꯣꯏꯅ ꯁꯨꯛꯍꯩ ꯍꯩ ꯁꯨꯛꯇꯥ ꯍꯩꯕꯁꯦ ꯃꯥ ꯈꯔ ꯍꯩꯒꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯃꯥꯏꯅ ꯍꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯇꯥꯡꯀꯛ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯈꯤꯇꯪꯗꯤ ꯆꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯩ ꯐꯅꯦꯛ ꯂꯣꯟꯕ ꯈꯔ ꯑꯩꯈꯣꯏ ꯃꯥ ꯐꯅꯦꯛ ꯂꯣꯟꯕ ꯃꯇꯝ ꯆꯠꯂꯣꯅ ꯇꯝꯕ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯛꯑꯦꯗꯤ ꯀꯩꯝꯇ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗꯦꯗ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯣꯠꯅꯔꯛꯑꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯤꯅ ꯀꯩꯅꯣ ꯑꯗꯨ ꯋꯥꯕ ꯑꯣꯏꯗꯣꯏꯔꯣ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯣꯏꯔꯣ ꯋꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯏ ꯄꯥꯡꯈꯛꯇꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗꯨꯝ ꯑꯣ ꯌꯥꯅ ꯑꯗꯨꯝ ꯂꯥꯛꯑꯦꯗꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯔꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏ ꯕꯨꯕꯣꯛꯅ ꯀꯩꯅꯣ ꯇꯧꯗꯅ ꯅꯪ ꯆꯥꯎꯔꯛꯑꯦ ꯂꯩꯁꯥꯕꯤ ꯐꯥꯎꯔꯛꯑꯦꯀꯣ ꯑꯗꯣ ꯅꯪꯅ ꯑꯩꯈꯣꯏ ꯐꯥꯗꯔꯗ ꯂꯩꯔꯛꯏꯁꯦ ꯀꯩ ꯃꯔꯝꯒꯤ ꯂꯩꯔꯛꯏꯅꯣꯕ ꯑꯁ ꯀꯩ ꯃꯔꯝꯅꯣ ꯈꯪꯗꯦꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯗꯨꯁꯨ ꯈꯪꯗꯦ ꯑꯩꯁꯦ ꯆꯍꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯁꯨ ꯀꯃꯥꯏꯅ ꯈꯪꯒꯦ ꯍꯥꯏꯕꯗ ꯑꯩ ꯆꯍꯤꯁꯦ ꯀꯨꯊꯤ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯑꯩ ꯍꯦꯛꯐꯥꯎꯗꯤ ꯀꯨꯊꯤ ꯌꯦꯡꯗꯦ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯛꯑ ꯃꯇꯨꯡꯗ ꯌꯦꯡꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯅꯥꯕꯁꯤꯗ ꯑꯩꯁꯨ ꯀꯨꯊꯤ ꯌꯦꯡꯁꯦꯅ ꯑꯩꯈꯣꯏ ꯃꯥꯅ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯂꯦ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝ ꯄꯨꯍꯧꯕ ꯍꯥꯏꯇꯥꯔꯦ ꯀꯨꯊꯤ ꯌꯦꯡ ꯆꯠꯄꯁꯤꯗ ꯑꯗꯨꯗ ꯑꯩꯁꯦ ꯆꯍꯤ 13ꯗꯒꯤ ꯈꯔ ꯈꯔ ꯂꯥꯟꯁꯤꯜꯂꯦ 19 ꯆꯪꯉꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯃꯣꯏꯅ ꯌꯦꯡꯕꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯨꯝ ꯑꯉꯥꯡꯁꯦ ꯃꯌꯨꯝ ꯀꯩ ꯄꯥꯜꯂꯨ ꯍꯥꯏꯕ ꯂꯩ ꯑꯗꯨꯃ ꯍꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯛꯑꯦꯕ ꯑꯩꯈꯣꯏꯅꯕ ꯀꯅꯥꯝ ꯂꯩꯇꯕꯅꯤꯅ ꯑꯁ ꯀꯗꯥꯏ ꯌꯨꯝ ꯄꯥꯟꯗꯣꯏꯖꯥꯠꯅꯤꯅꯦ ꯑꯩꯈꯣꯏ ꯋꯥꯒ ꯅꯣꯛꯑꯦꯕ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯑꯩꯈꯣꯏꯒꯩꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯤꯌꯥꯝꯁꯨ ꯂꯩꯁꯥ ꯃꯆꯥ ꯑꯗꯨꯝ ꯐꯥꯔꯦꯗꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯁꯨ ꯆꯨꯝꯕ꯭ꯔꯥ ꯈꯜꯂꯦꯕꯀꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣই ꯂꯩꯃꯤꯗꯣ ꯑꯩꯈꯣꯏ ꯏꯟꯗꯣꯟ ꯑꯅ ꯑꯃ ꯂꯩ ꯑꯗꯨꯏꯗꯨꯅ ꯑꯩꯈꯣꯏꯅ ꯏꯟꯗꯣꯟ ꯀꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕꯤ ꯌꯨꯝ ꯊꯪꯅꯕꯁꯤꯡꯗꯣ ꯑꯗꯨꯅ ꯁꯨꯕꯗꯅꯤ ꯑꯆꯧꯕꯤꯁꯦ ꯃꯌꯨꯝ ꯄꯥꯜꯍꯜꯂꯁꯤꯔꯥ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯈꯣই ꯏꯃꯨꯡ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕ ꯋꯥꯕꯗꯨꯗ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕ ꯋꯥꯕꯗꯨꯗ ꯃꯣꯏꯅ ꯁꯨꯝ ꯑꯗꯨꯁꯨ ꯍꯥꯏꯕꯅꯦ ꯈꯩ ꯅꯥꯇꯩ ꯆꯥꯕ ꯏꯃꯨꯡ ꯑꯣꯏꯗꯤ ꯍꯥꯏꯔꯝꯗꯕꯁꯨ ꯌꯥꯏꯀꯣ ꯌꯥꯝꯅ ꯋꯥꯕꯩ ꯆꯥꯐꯝ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒ ꯁꯨꯕꯤꯅꯕꯗꯤ ꯌꯥꯎꯗꯕꯅꯤ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯄꯗꯨꯗ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗ ꯑꯩꯈꯣꯏ ꯃꯥꯅ ꯃꯤꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗ ꯁꯨꯃꯥꯏꯅ ꯂꯧ ꯂꯩ ꯑꯗꯒꯤꯗꯤ ꯁꯨꯝ ꯐꯧꯖꯦꯡ ꯆꯥꯕ ꯏꯃꯨꯡꯅꯤ ꯑꯗꯒꯤ ꯂꯝꯁꯨ ꯁꯤꯗꯒꯤꯅꯤ ꯍꯥꯏꯔꯦꯗꯅꯀꯣ ꯑꯩꯈꯣꯏ ꯁꯤ ꯂꯝꯗꯤꯅꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯃꯤꯗꯨꯁꯨ ꯈꯪꯕ ꯑꯣꯏꯕ ꯍꯣꯏꯅꯦ ꯑꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯩꯗꯤ ꯌꯥꯝ ꯊꯤ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩ ꯐꯤꯕꯝꯗꯨꯒꯗꯤ ꯈꯦꯠꯅꯕꯅꯤꯅ ꯑꯩꯈꯣই ꯃꯥ ꯃꯇꯝꯗ ꯈꯜꯂꯤꯁꯦ ꯉꯁꯥꯏ ꯀꯩꯅꯣ ꯑꯩ ꯆꯥꯛꯀꯨꯝꯕ ꯊꯟꯖꯥ ꯐꯪꯖꯅꯤ ꯍꯥꯏꯔꯗꯤꯅ ꯈꯜꯂꯒ ꯑꯩꯈꯣই ꯃꯥꯅ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯨꯏꯗꯤ ꯐꯧ ꯐꯅꯦꯗꯤ ꯄꯤꯔ ꯂꯣꯏꯔꯦꯗ ꯁꯤꯅꯦꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛꯇ ꯁꯨꯝ ꯈꯜꯂꯨꯔ ꯅꯣꯛꯅꯤꯡꯕꯅꯤꯅ ꯃꯇꯝꯗ ꯑꯩꯗꯤ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣই ꯃꯥꯅ
nung khagi ngo na indo loi da sat le no pa da pham le na me khwa je pham le ra me ba sat le khoi nong pi ga cha min na nang na ying jat đi đâu indo na kau la ini ne cha lao le ho le la qua đó le ho le ying lo na ai sat le ngang le pa me a dei di nu ai sat le ke tan ai chen la e hale e hala ka na kari no pa ta ba kai no khang de ai di khoi ma na hai be dum sat le ni ko a dei gi di mai to ra ga khoi ma na si min na mi je moi ma chen tha na ri an ga china अदेदी दमन थाना कांदी दा सोमु जु नुपा द जो खोइ इंदु द हारिबा खोइ अदे इंदु नो खोइ मा दं मा हारिबा अदो खोइ मा न चलो चलो खोइ बियाम ने थिनतु एयम पोपिसिदा अदे खोइ बियाम थिनतु याम पोपि यो बसिदा कमाय द नुपा जि लेरमे न बाजि लेरमे याम पोपिसिदा अदु याम पोपि यो कांदी दा आइ नो हिक नु एम मतम द कैम खंदे को नुपा द मा लेरम न बाजि जो मी मी इनांग पिम लाइ द सा ग्लास पिदा अचा बम दंग लेरम मगा ले हो रो को हाना कौरा थानंग बदब सुवा यादे मा ए उरा कैंपस दम का खरप ओ अदैदे आइसु मा का खरे ना इन खै ना पिदा हाउ जांग ले हो रो बस दम का सुको को रा बनाते को ओ ला मागी बस द ना नुपा द बस का खरे ना को बस का खरे ना जे बस का खत परे को को ना दबि दो देखो ब्लाइंड दम इना रखिने बनंग दे फम्मे सित फम्मे फम्मो जारकते आइसु दम फम्मे ममांग दम फमजल ले लुमान पिरो ai mai mlak num phamme ade nam set le ba war ye to hane bazar yaw le na ka pan yaw la ka ni na ka pan parking ora me sabung ko ke adu yaw la ka ni ta kum thare adu ai ngos mai li sho cha chira ka mai tau chi gi hai ai ju kana na khang ni ai to khang de ya ya hai adu to khong chat la si khong na ne ka rai cha ke thang yan me kai bok ta matam ta ka rai cha tu ju khang de ina rai na khong la dom la hàng chừng lấy cái mà không bỏ đi bao giờ đấy kìa cái này nó ngon thế mai chỉ bao khô là lại này chị nó chỉ không là tôm sắt đi bà cậu nó mùi ra bà tôm nó cái kia có thế ai tôm sắt là tôi đi mà chúng tôi phát tao mì này cây phong phát tao mì này đi cây là gì cái dây hay là không ra xe nó bùi bà mì đó mau phát tao mì này bà ngan nó khăng thế anh đi vào số đến sau đấy sao à đấy ai chỉ tôm này đấy thằng nào cái yêu mà mì yêu đấy nó xa xa người ta lạc vào tụi nào bazar nó xa xa vậy đó đúng thằng được cái yêu tụi mì tụi mấy chỗ này là cái luồng á tụi lấy đấy à đấy cái đi luồng á tụi lấy đấy na à đấy đi không thì ai vào khăn gì đó đi ngay sai cái phao xiên khá xa là bên na cha sarai helam mo sarai helak tro ni na ai wa khanji da di khoi yum da matam da kamai tau ge da khoi yum je bo boy yum je kan to ba ai sian matam de khoi ji ka ya ni chuja na phalang khai ba chuja ma khok chena phalang ka ya thina wa ba phimam cha de ge wa amai tor ga lu hong ba ju sida honge adu ga cha ko bu thim da ka uri amai tor ga loisal le adu ga ai wa kan da di khang de da dum pang pien de pien za lei ba dum lei ge ngai ja ba do amai to dum lei gi imana nè khối phật đó imana khối phật đó lấy đấy bên maram je sai cái khối xin á vuôi cái năng nghe hay bị qua bên này nè à để cha bắt thắc bao qua rồi xem cha qua rồi này pi đấy nè bà đấy rồi pi đấy nè bà tôi đang xem cha qua rồi lại nè bà khang đấy khối má hai đấy mà má hai bị cái lap nè bà ok ya đấy đúng mà à đó khối phật đó lấy là can nè hay bị đây cái pusi je khối bôi đó lấy làm bà đây khối phật đó lấy là can đó pusi je nungai với pusi môi bra matam de nungai na khale ba ko ai wa khanjada adu bo aina nungai ra gazu ai gi rikta soi bine khale ba matam na lu honga matam de gi sahi ani hum khoi se ya bo lai ri si da ne aina de mangon da aina pa se da aina free am lai gi matam ma paisa kha ga thoe ne pa kha ga dim thoe ba ko thopa de aina ai free am lai ge adina traga mana paisa le pa lesing mari manga oi matam da ani hum por pa dum yawi ko lau chu dum u ba sat le khou ju dum ha pa me hoi ne matam ai free am lai ge paisa por ko matam free am lai ge na traga ai le pasani piram mo i cross oi na bha ba chu ha ya di adagi di por ko paisa din da ka loi paisa din khoi bo bok se mana pi re ba ko ai ju kari khali khoi mana sili ge dum phara bani adagi no ba na paisa de khoi ma da loi pi ri bra pi ti chu khang gi ko pi de ba si chu khang ang de ai di sa phong ba imung wang hona ba adai di khang de ai wa khan da pung de nungai le je ba du ne ba aduga paisa pi go de na tra ma ru si me yaw ge na tra ga khoi ma da ju ima ai phi jim nei ge chwa hai di sa ko chale khoi ma po sei le bi ra ni mi ngo de phi do wai ge ra phakera khoi ma si set lo pher am pi ra ni khoi amma ani de na dum set na dum lei ko chu ju ngo da set ti hai pi ga ngo de pin ja ta ba chu lei ta ba hoi ne pin da ga dai mari hor ka ni ha ba ko bi khara tau bi de pen thok pa ro da ba no ngai ja bai ta ra ta ai mari tong ne tau dra ai pin da ai mari tong ne adu tau de ai ngo de pin tho pa lai de lai de ba ada mai paisa ji chuklo ro da na ka im ta hai da na pa chi chwa hai da na lai de
ꯂꯩꯔ ꯃꯇꯨꯡꯗ ꯆꯍꯤ ꯑꯩꯈꯣꯏ ꯆꯦꯆꯦ ꯄꯣꯛꯑꯦ ꯆꯍꯤ ꯑꯍꯨꯝ ꯍꯥꯔꯛꯄ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛ ꯂꯩꯇꯕ ꯃꯇꯨꯡꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯏꯃꯨꯡꯒꯤ ꯚꯔꯥꯁꯦ ꯑꯩꯅ ꯂꯣꯏꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯆꯩ ꯉꯥꯔꯤ ꯉꯥꯇꯥꯒꯤ ꯑꯣꯏꯔꯣ ꯃꯔꯨꯞꯀꯤ ꯃꯄꯥꯡꯒꯤ ꯑꯣꯏꯔꯣ ꯂꯩꯀꯥꯏꯒꯤ ꯁꯤꯡꯂꯨꯞ ꯌꯥꯎꯔꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯨꯟꯕꯗ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯔꯛꯑꯦꯀꯣ ꯁꯤ ꯇꯥꯔ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯍꯥꯏꯌꯦꯕ ꯕꯕꯥꯁꯤꯗ ꯑꯩꯅ ꯇꯣꯟ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯨ ꯍꯥꯏ ꯃꯥ ꯄꯩꯁꯥ ꯊꯕꯛ ꯆꯠꯂꯦ ꯄꯩꯁꯥ ꯄꯨꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯨ ꯍꯥꯏ ꯄꯩꯁꯥꯁꯤ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯁꯨꯡꯋꯥꯏ ꯍꯥꯏꯗꯅ ꯆꯍꯤ 3-4 ꯂꯥꯛꯈ꯭ꯔꯕꯅꯦꯕꯀꯣ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯂꯣꯏ ꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯐꯨꯔꯤꯠ ꯑꯃ ꯂꯩꯒꯦꯅ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯁꯅꯥ ꯁꯥꯖꯜꯂꯤꯕ ꯈꯨꯗꯣꯞ ꯁꯥꯖꯜꯂꯤꯁꯦ ꯑꯩ ꯈꯟ ꯃꯥꯅ ꯃꯥꯏ ꯇꯨꯡꯁꯤꯟꯖꯔꯝꯃꯅꯤ ꯃꯥꯅ ꯇꯧꯕꯗꯤ ꯑꯗꯨꯝ ꯐꯔꯕꯅꯤ ꯊꯝꯖꯤꯟꯖꯔꯝꯃꯅꯤ ꯑꯗꯨꯝ ꯈꯟꯈꯤꯕ ꯋꯥꯈꯟꯁꯦ ꯄꯩꯁꯥꯁꯦ ꯀꯩꯗꯧꯅꯕꯅꯣ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯅ ꯀꯩꯅꯣ ꯏꯃꯨꯡ ꯃꯅꯨꯡ ꯄꯣꯠ ꯂꯩꯅꯕꯅꯤ ꯍꯥꯏꯔꯦ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯈꯪꯗꯦ ꯅꯪ ꯊꯣꯛꯇꯧ ꯍꯥꯏꯔꯝꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯑꯗꯨꯃꯛꯅ ꯁꯨꯡꯇꯧ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯑꯉꯥꯡ ꯐꯤꯔꯣꯜ ꯂꯩꯔꯛꯏ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯉꯥ ꯑꯗꯨꯝ ꯂꯩꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯐꯧ ꯆꯦꯡ ꯈꯔꯒꯗꯤ ꯑꯗꯨꯝ ꯍꯥꯞꯄꯝꯃꯦ ꯂꯧꯁꯨ ꯂꯧꯔꯥꯛ ꯑꯃ ꯂꯩꯔꯝꯃꯦ ꯃꯇꯝꯗꯨꯗ ꯂꯧꯔꯥꯛ ꯑꯃ ꯍꯥꯏꯁꯦ ꯀꯌꯥꯅꯣ ꯁꯪꯉꯝ ꯑꯅꯤ ꯁꯪꯉꯝ ꯂꯩꯔꯝꯃꯦ ꯑꯅꯤ ꯂꯩꯕ ꯑꯅꯤ ꯑꯃꯃꯨꯛ ꯊꯝꯃꯝꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯦꯡꯉꯣ ꯑꯗꯩ ꯂꯧ ꯑꯅꯤ ꯑꯗꯨꯁꯨ ꯈꯔ ꯎꯔꯒ ꯑꯗꯨꯝ ꯇꯧꯔꯝꯃꯦꯀꯣ ꯎꯔꯒ ꯐꯧꯁꯦ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯨꯁꯨ ꯐꯧꯗꯝ ꯆꯦꯟꯁꯦ ꯑꯗꯨꯝ ꯂꯧꯕꯗ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯐꯧꯗꯝ ꯆꯦꯟꯁꯦ ꯄꯤꯈꯤꯗ ꯐꯧꯁꯦ ꯂꯦꯝꯃꯛꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯥꯛꯑꯦ ꯑꯗꯩ ꯆꯍꯤ 4-5 ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯥꯛꯑꯦꯀꯣ ꯆꯍꯤ 5-6 ꯆꯤꯆꯦꯅ ꯆꯍꯤ 3 ꯁꯨꯔꯀꯥꯟꯗ ꯅꯪ ꯄꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯩ ꯂꯧꯁꯦ ꯁꯨꯝ ꯐꯧꯗꯝꯁꯦ ꯂꯧꯕꯗ ꯂꯧ ꯎꯕꯁꯦ ꯃꯥꯁꯦ ꯆꯠꯅꯤꯡꯗ꯭ꯔꯦ ꯆꯠꯇ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤꯆꯍꯤ 3-4ꯃꯨꯛ ꯁꯨꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯃꯇꯝꯗꯨꯗ ꯃꯍꯥꯏ ꯑꯆꯧꯕꯤ ꯂꯧꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯌꯣꯟꯊꯣꯛꯑꯁꯤ ꯋꯥ ꯈꯔꯗ ꯂꯩꯔꯁꯤ ꯁꯤꯅꯦꯕꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤꯗ ꯃꯥꯅ ꯁꯤꯗ ꯑꯅꯛꯄ ꯂꯩ ꯐꯔꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯛꯎꯕꯁꯨ ꯌꯥꯕ ꯑꯩꯅ ꯍꯣꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯂꯧꯁꯤ 15,000-15,000ꯗ ꯂꯧꯔꯥꯛ ꯑꯃ ꯌꯣꯟꯊꯣꯛꯈ꯭ರೆ ꯂꯧꯔꯥꯛ ꯌꯣꯟꯕꯁꯤ 50,000 ꯄꯣꯔꯛꯑꯦ ꯄꯩꯁꯥꯁꯦ ꯑꯩꯉꯣꯟꯗ ꯎꯍꯜꯂꯦ ꯄꯩꯁꯥꯗꯤ ꯃꯥꯅ ꯊꯝꯖꯤꯜꯂꯤꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅ ꯋꯥ ꯈꯗꯒꯤ ꯑꯍꯟꯅꯤ ꯑꯗꯨꯏꯗꯨꯗ ꯃꯥꯅ ꯁꯤꯗ ꯄꯩꯁꯥ ꯊꯤꯕ ꯂꯥꯛꯀꯅꯤ ꯂꯧꯁꯦ ꯃꯉꯣꯟꯗꯒꯤ ꯁꯪꯉꯝ ꯂꯈꯥꯏ ꯂꯧꯗꯣꯏꯅꯤ ꯐꯤꯁꯦ ꯂꯧꯁꯦ ꯁꯤꯅ ꯇꯥꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯍꯣꯏ ꯑꯣꯏꯅ ꯍꯥꯏꯔꯒ ꯄꯩꯁꯥꯁꯦ ꯊꯤꯕꯗꯤ ꯎꯏꯌꯦ ꯑꯩ ꯏꯃꯥꯡꯁꯤꯗ ꯆꯦ ꯆꯥꯡꯗꯤ ꯎꯗꯦꯀꯣ ꯑꯩ ꯃꯥꯡꯗ ꯄꯩꯁꯥꯁꯦ ꯃꯉꯣꯟꯗ ꯊꯤꯔ ꯄꯨꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯂꯧꯁꯦ ꯂꯧ ꯎꯕ ꯃꯇꯝꯁꯦ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯦ ꯂꯧꯁꯤ ꯎꯔꯔꯣꯏꯁꯤ ꯂꯧꯁꯥ ꯂꯣꯏꯅ ꯆꯥꯍꯜꯂꯤ ꯕꯥꯖꯤ ꯍꯧꯖꯤꯛꯀꯤ ꯃꯥ ꯑꯍꯟꯁꯦ ꯂꯧ ꯄꯩꯁꯥ ꯄꯤꯒꯦ ꯅꯨꯄꯥ ꯅꯣꯏ ꯕꯥꯅ ꯕꯥꯖꯤ ꯀꯧꯋꯦꯕꯀꯣ ꯑꯗꯨꯝ ꯎꯍꯟꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯂꯧꯁꯥ ꯂꯧꯔꯁꯤ ꯍꯥꯏꯔꯦ ꯍꯣꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯃꯥꯗꯤ ꯑꯗꯨꯝ ꯁꯨ ꯆꯠꯇꯅ ꯑꯗꯨꯝ ꯈꯔ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯩ ꯂꯩꯔ ꯃꯇꯨꯡꯁꯤꯗ ꯄꯣꯏꯅꯧꯁꯤ ꯌꯧꯁꯜꯂꯛꯑꯦ ꯐꯧ ꯕꯣꯔꯥꯁꯤ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯄꯨꯈ꯭ꯔꯦ ꯐꯧ ꯆꯤꯡꯉꯛꯀꯗꯣꯏꯅꯤ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯦꯀꯣ ꯐꯧꯁꯤ ꯁꯨꯝ ꯄꯣꯔꯛꯇ ꯃꯤꯗꯤ ꯐꯧꯁꯤ ꯁꯨꯝ ꯀꯥꯒꯤ ꯃꯤꯗꯤ ꯍꯥꯏ ꯅꯣꯏ ꯇꯥꯇꯣꯝꯕꯗꯣ ꯐꯂꯤꯁꯣꯝꯗ ꯑꯣꯛꯇꯣꯕꯝꯗ ꯐꯧ ꯈꯤꯇꯪ ꯄꯨꯔ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕ ꯑꯩꯅ ꯇꯣ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯍꯜꯂꯛꯄ ꯐꯧ ꯄꯨꯈꯤ ꯍꯥꯏꯅ ꯃꯤꯅꯗꯤ ꯍꯥꯏꯕ ꯐꯧ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏꯌꯦꯕꯀꯣ ꯀꯗꯥꯏꯗ ꯄꯤꯅꯣꯁꯦ ꯈꯪꯗꯕ ꯍꯣꯏꯅꯦ ꯐꯧꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯪꯅ ꯁꯨꯝ ꯂꯧ ꯎꯕ ꯃꯇꯝ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯦꯀꯣ ꯑꯩ ꯅꯪꯅ ꯂꯧ ꯎꯕꯅꯤ ꯍꯥꯏꯔꯒ ꯂꯧꯁꯥꯟ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯐꯥꯎ ꯄꯣꯔꯛꯇꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯃꯥ ꯑꯗꯨꯝ ꯇꯣꯛꯏꯗꯣꯏꯅ ꯍꯪꯃꯜꯂꯀꯥꯟꯗ ꯃꯩꯊꯪꯒꯗꯤ ꯑꯩ ꯊꯣꯛꯄ ꯇꯧꯈ꯭ꯔꯦ ꯅꯪ ꯃꯊꯧ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯛꯑꯦꯕ ꯃꯁꯤꯗꯀꯣ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯁꯥꯎꯅꯤꯡꯕꯁꯦ ꯑꯩ ꯃꯉꯣꯟꯗ ꯈꯨꯝꯕ ꯈꯣꯠꯄꯒꯤ ꯄꯥꯡꯒꯜꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯣ ꯐꯔꯦ ꯑꯩꯒ ꯑꯩ ꯃꯉꯣꯟꯗ ꯇꯁꯦꯡꯅꯗꯤ ꯈꯨꯝꯃꯒ ꯈꯟꯅꯕꯒꯗꯤ ꯉꯝꯕꯩ ꯁꯛꯇꯤ ꯅꯠꯇꯦ ꯀꯩꯅꯣꯒ ꯌꯥꯝꯅ ꯐꯨꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯐꯨꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯁꯤꯅꯅꯦ ꯃꯥꯅ ꯑꯩꯅ ꯉꯥꯡꯕꯁꯤ ꯃꯉꯣꯟꯗ ꯑꯩꯅ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯅꯣꯏ ꯕꯥꯁꯤꯗ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯅ ꯁꯤ ꯇꯧꯁꯤ ꯊꯕꯛ ꯑꯃꯇꯪ ꯏꯃꯨꯡꯒꯤ ꯄꯣꯠ ꯑꯃ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯤ ꯑꯃꯇꯪ ꯅꯍꯥꯟꯒꯤ ꯁꯤꯅ ꯐꯗꯧ ꯃꯥꯜꯂꯤꯅꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯨꯔꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯊꯥꯏꯗꯣ ꯍꯦꯛ ꯊꯕꯛꯇꯣ ꯐꯦꯜ ꯑꯣꯏꯕꯗ ꯅꯪꯅ ꯍꯥꯏꯈꯤꯕꯅꯤ ꯅꯪꯅ ꯍꯥꯏꯅ ꯁꯣꯏꯕꯅꯤ ꯍꯦꯛꯇ ꯐꯨꯊꯔꯛꯀꯗꯣꯏꯅꯤ ꯑꯗꯩ ꯑꯩꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯅ ꯉꯥꯡꯕ ꯋꯥꯍꯩ ꯑꯃꯕꯨ ꯑꯩꯁꯦ ꯐꯦꯟꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯅꯪꯅ ꯀꯪꯄꯛꯀꯒ ꯆꯥꯎ ꯃꯇꯥꯡꯁꯤꯗꯅꯦ ꯅꯪ ꯅꯤꯡꯁꯤꯡꯗꯕ ꯈꯪꯗꯦ ꯑꯗꯩ ꯅꯣꯏ ꯄꯥꯗ ꯍꯦꯛ ꯌꯨ ꯉꯥꯎꯔ ꯍꯜꯂꯛꯄꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯨ ꯉꯥꯎꯁꯦ ꯍꯜꯂꯛꯄꯁꯦ ꯍꯦꯛ ꯍꯜꯂꯛꯄ ꯑꯆꯧꯕꯤ ꯊꯣꯡ ꯇꯣꯛꯑꯣ ꯍꯥꯏꯅꯤ ꯊꯣꯡꯁꯦ ꯍꯦꯛ ꯍꯥꯡꯕ ꯀꯔꯤꯒꯤ ꯐꯨꯏꯅꯣ ꯈꯪꯗꯦ ꯍꯦꯛ ꯂꯥꯛꯄ ꯁꯝꯁꯦ ꯂꯥꯛꯄꯗ ꯆꯤꯡꯉꯅꯤ ꯀꯥꯎꯕꯒ ꯊꯤꯟꯕꯒ ꯑꯗꯩꯗꯤ ꯑꯩꯁꯨ ꯃꯁꯤꯗꯤ ꯅꯧꯔꯤꯉꯩꯕꯨꯗꯤ ꯑꯩꯁꯦ ꯆꯦꯜꯂꯝꯗꯦꯀꯣ ꯑꯃꯨꯛ ꯃꯣꯝ ꯈꯗ ꯆꯦꯟꯗꯕ ꯑꯃ ꯌꯥꯎꯈ꯭ꯔꯦꯕ ꯅꯣꯡꯃ ꯑꯃ ꯆꯦꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗꯤ ꯑꯩꯗꯪ ꯁꯣꯛꯑ ꯊꯣꯛꯑꯦꯕꯀꯣ ꯃꯗꯩꯗꯤ ꯃꯁꯤꯗꯤ ꯆꯦꯟꯕꯅ ꯐꯗ꯭ꯔꯣ ꯃꯥꯜꯂꯦ ꯈꯜꯂꯦ ꯑꯩꯁꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯆꯦꯜꯂꯦ ꯑꯩ ꯊꯣꯛꯄ ꯑꯉꯥꯡꯁꯦ ꯍꯨꯟꯇꯣꯛꯑꯝꯕ ꯑꯩ ꯑꯗꯨꯝ ꯂꯤꯠꯂ ꯆꯦꯜꯂꯦ ꯑꯗꯨ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯡ ꯃꯌꯥ ꯂꯐꯨꯒꯨꯝꯕ ꯈꯟꯅ ꯀꯥꯟꯗ ꯑꯁꯣꯡꯕꯁꯤ ꯌꯥꯝ ꯀꯥꯟꯅꯩ ꯑꯃꯝꯕꯁꯦ ꯑꯩꯈꯣꯏ ꯀꯤꯅ ꯆꯪꯅꯗꯕ ꯃꯐꯝ ꯂꯦꯇꯤꯟ ꯃꯅꯨꯡꯒꯨꯝꯕꯁꯦ ꯆꯦꯟꯁꯜꯂ ꯂꯣꯠꯂꯦ ꯑꯗꯩꯗꯤ ꯃꯥ ꯆꯪꯈ꯭ꯔꯦ ꯆꯪꯕ ꯍꯥꯏꯗꯤ ꯊꯣꯡꯒꯥꯟꯒ ꯀꯥꯇꯨꯛꯀ ꯌꯥꯝ ꯀꯨꯏꯅ ꯆꯠꯂꯝꯃꯦꯀꯣ ꯑꯗꯨ ꯆꯪꯈ꯭ꯔ ꯃꯇꯨꯡꯁꯤꯗꯩꯗꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯪꯉꯒ ꯃꯥ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯆꯪꯉꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯂꯩꯗꯣꯏꯅꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯇꯣꯏꯅ ꯇꯧꯁꯜꯂꯛꯄꯗꯒꯤ ꯑꯩꯅ ꯃꯁꯤꯗꯤ ꯍꯣꯔꯦꯟꯗꯤ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤꯕꯨ ꯑꯃꯨꯛ ꯈꯟꯅꯍꯧ ꯂꯥꯛꯑꯗꯤ ꯑꯩꯒꯤ ꯐꯤꯒꯁꯦ ꯃꯄꯥꯟ ꯌꯥꯜꯍꯧꯒꯦꯗ ꯀꯥꯏꯅ ꯌꯥꯜꯂꯒ ꯊꯝꯃꯦ ꯍꯣꯔꯦꯟ ꯆꯦꯟꯊꯣꯛ ꯏꯅꯕꯅꯤ ꯀꯥꯏꯅ ꯊꯝꯃꯦ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯅ ꯍꯔꯥꯎ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯩ ꯈꯪꯍꯧꯗꯕ ꯅꯨꯃꯤꯠꯁꯤꯅꯅꯦ
ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯪꯍꯧꯗꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯟ ꯁꯥꯔꯅꯤ ꯑꯗꯩꯗꯤ ꯑꯩꯅ ꯁꯦꯟ ꯂꯣꯠꯄ ꯆꯦꯜꯂꯦ ꯑꯗꯨꯗꯁꯨ ꯑꯃꯨꯛꯁꯨ ꯇꯣꯏꯅꯗꯤ ꯍꯥꯏꯕ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯔꯣꯝ ꯃꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯅ ꯅꯪꯁꯦ ꯆꯦꯆꯦꯅ ꯅꯪꯁꯦ ꯄꯨꯔꯒ ꯆꯦꯟꯊꯣꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯆꯦꯟꯊꯣꯔꯒ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯗꯣ ꯄꯨꯔꯦ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯁꯣꯔꯣꯛꯇ ꯐꯝꯃꯨꯔꯦ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇ ꯑꯩ ꯏꯊꯟꯇ ꯉꯛꯆꯕꯅ ꯑꯩꯁꯦ ꯐꯅꯌꯥꯝꯅ ꯆꯦꯜꯂꯁꯨꯅꯦ ꯐꯅꯌꯥꯝ ꯆꯦꯜꯂꯨꯔꯦ ꯑꯗꯨꯕꯨ ꯆꯔꯥ ꯍꯦꯟꯒꯦ ꯁꯨꯛꯈꯟ ꯈꯟꯗꯕ ꯆꯥꯛꯁꯦ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯂꯥꯛꯑꯅꯤꯀꯣ ꯂꯥꯛꯄ ꯌꯥꯎꯕ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯗꯤ ꯆꯦꯜꯂꯅꯦꯕꯀꯣ ꯑꯗꯩ ꯍꯣꯔꯦꯟ ꯑꯉꯥꯡꯁꯤ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯔꯛꯑꯦ ꯃꯣꯏꯁꯨ ꯌꯥꯝ ꯁꯤꯡꯉꯦ ꯃꯄꯥꯁꯨ ꯉꯥꯎꯕ ꯂꯩꯃꯤꯟꯅꯔꯃꯤꯅꯕꯨ ꯆꯦꯟꯊꯣꯔꯛꯑꯦ ꯇꯨꯃꯤꯟꯅ ꯃꯄꯥ ꯈꯪꯗꯕꯤ ꯈꯣꯡꯒꯁꯦ ꯊꯥꯡꯄꯣꯠꯇꯦꯀꯣ ꯊꯝꯅꯒ ꯂꯥꯛꯑꯒ ꯃꯣꯏ ꯆꯦꯟꯊꯣꯔꯛꯑꯦ ꯏꯃꯥ ꯀꯥꯏ ꯇꯧꯕ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗ ꯑꯩꯅ ꯄꯨꯔꯒ ꯆꯦꯜꯂꯦ ꯍꯣꯔꯦꯟ ꯇꯨꯝꯃꯝꯃꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯇꯞꯅ ꯍꯟꯖꯜꯂꯛꯑꯦ ꯑꯗ ꯊꯣꯡꯗꯤ ꯂꯣꯟꯁꯜꯂꯝꯗꯦ ꯊꯣꯡꯒꯤ ꯃꯅꯤꯡ ꯃꯥꯡꯁꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪ ꯊꯣꯡꯒꯁꯦ ꯂꯣꯏ ꯍꯥꯡꯇꯣꯛꯑ ꯁꯣꯐꯥ ꯇꯨꯝ ꯂꯩꯔꯝꯃꯦ ꯇꯨꯃꯤꯟꯅ ꯍꯟꯖꯜꯂꯒ ꯑꯩ ꯆꯥꯛꯁꯤ ꯇꯨꯃꯤꯟꯅ ꯊꯣꯡꯉ ꯆꯥꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯇꯨꯃꯤꯟꯅ ꯇꯨꯝꯗꯣꯏꯅꯦꯕꯣ ꯆꯔꯥ ꯍꯦꯟꯒꯦꯁꯤ ꯁꯨꯛꯈꯟ ꯈꯟꯈꯤꯗ꯭ꯔꯕ ꯑꯗꯨꯒ ꯏꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯕꯁꯦ ꯑꯩ ꯀꯣꯛꯁꯦ ꯏꯄꯥꯝ ꯆꯠꯀꯦ ꯍꯥꯏꯕꯁꯦ ꯈꯟꯗꯕ ꯑꯩ ꯀꯣꯛꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤꯗꯤ ꯈꯤꯇꯪ ꯐꯨꯅꯕꯒ ꯃꯄꯥ ꯀꯣꯏꯗ ꯆꯠꯂꯤꯗꯅ ꯑꯩꯁꯦ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯦ ꯏꯄꯥꯝꯗ ꯆꯦꯜꯂꯒꯦ ꯑꯩ ꯑꯉꯥꯡꯁꯦ ꯄꯨꯔ ꯆꯠꯂꯦ ꯁꯨꯛꯈꯟ ꯈꯟꯗꯕ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯑꯗꯨꯝ ꯇꯧꯏꯀꯣ ꯑꯗꯨꯕꯨ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯀꯦꯁꯨ ꯑꯩ ꯀꯣꯛꯁꯦ ꯁꯣꯏꯅ ꯈꯟꯗꯅ ꯑꯗꯨꯝ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯩ ꯅꯣꯡ ꯈꯨꯗꯛꯁꯦ ꯈꯜꯂꯛꯄ ꯅꯨꯃꯤꯠꯁꯨ ꯌꯥꯎꯋꯦ ꯑꯩ ꯆꯠꯂꯒꯦꯗ ꯈꯟꯕ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤ ꯈꯟꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯏꯄꯥꯝꯗ ꯁꯥꯎꯅꯤꯡꯉꯦ ꯆꯠꯂꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯂꯩꯀꯥꯏꯗꯨꯗꯀꯣ ꯈꯔ ꯑꯩꯈꯣꯏꯅ ꯏꯅꯣꯞ ꯅꯣꯞꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏꯅꯦ ꯑꯗꯨꯅ ꯑꯁ ꯃꯩꯃꯨ ꯃꯆꯥꯄꯤꯗ ꯍꯜꯂꯛꯑꯦꯅꯦꯍꯦ ꯁꯨꯕꯗꯤꯅꯤ ꯃꯆꯥꯄꯤꯗ ꯍꯜꯂꯛꯑꯦꯅ ꯑꯩꯈꯣꯏ ꯃꯥ ꯏꯄꯥ ꯎꯁꯤꯠꯄꯤꯔꯣꯏꯗꯕ ꯃꯗꯨ ꯈꯜꯂꯒ ꯑꯩ ꯆꯠꯂꯣꯏꯅ ꯆꯠꯇ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯆꯠꯀꯦ ꯍꯥꯏꯕꯁꯦ ꯈꯟꯗ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯆꯠꯂꯦꯅ ꯈꯜꯂꯁꯤ ꯑꯩ ꯏꯆꯥꯅꯤꯁꯦ ꯑꯩꯅ ꯄꯨꯔꯅꯤ ꯑꯗꯩ ꯅꯣꯏ ꯏꯕꯥꯏ ꯃꯇꯧꯗꯣ ꯃꯥꯗꯤ ꯃꯁꯤ ꯏꯆꯥꯅꯤ ꯆꯠꯁꯤꯜꯂꯥꯎ ꯀꯥꯏꯅ ꯄꯨꯔ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯩ ꯄꯨꯔ ꯆꯠꯈ꯭ꯔꯒꯅ ꯏꯊꯤꯡꯉꯥꯏꯅ ꯇꯧꯕꯤꯔꯣꯏꯗꯕ ꯑꯉꯥꯡꯗꯅ ꯇꯧꯕ ꯑꯣꯏꯒꯗꯕꯗꯣ ꯑꯗꯨ ꯈꯟꯕꯗꯅꯦ ꯑꯩꯁꯨ ꯆꯠꯇ꯭ꯔꯦꯕ ꯑꯉꯥꯡꯗꯨꯅ ꯃꯥꯡꯒꯗꯕꯗꯣ ꯑꯗꯨ ꯈꯜꯂꯒ ꯑꯩ ꯑꯃꯅ ꯆꯠꯀꯦ ꯈꯟꯗꯦ ꯑꯗꯨꯝ ꯂꯩꯔꯦ ꯃꯊꯪꯗ ꯑꯩꯅ ꯍꯪꯗꯣꯏ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯍꯥꯏꯕꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯕꯥꯁꯦ ꯁꯤꯗꯣꯔꯦꯀꯣ ꯁꯤꯔꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯕꯥꯁꯦ ꯍꯤꯞꯄꯒ ꯂꯩꯔꯦꯕ ꯁꯤꯗ ꯑꯗꯣ ꯅꯪ ꯀꯔꯝ ꯅꯥꯀꯥꯟ ꯁꯥꯏꯗ ꯐꯝꯒꯦ ꯃꯇꯝꯗꯨꯗ ꯐꯃꯨꯡ ꯊꯦꯞꯄꯦ ꯐꯃꯨꯡ ꯅꯥꯀꯟꯗ ꯑꯗꯨꯝ ꯐꯝꯃꯦ ꯀꯩꯅꯣ ꯅꯥꯀꯟꯗ ꯐꯝꯃꯦꯕꯀꯣ ꯐꯃꯨꯡ ꯃꯈꯥꯗ ꯐꯝꯕ꯭ꯔꯥ ꯐꯃꯨꯡ ꯃꯊꯛꯇ ꯐꯝꯕ꯭ꯔꯥ ꯁꯤꯅꯤ ꯑꯩ ꯍꯪꯅꯤꯡꯉꯤꯁꯦ ꯑꯗꯨꯗꯤ ꯃꯇꯥꯡ ꯃꯇꯥꯡꯗꯨꯒꯤ ꯃꯈꯥꯗ ꯐꯝꯕ ꯌꯥꯎꯏ ꯃꯊꯛꯇ ꯐꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯣ ꯐꯝ ꯌꯥꯎꯋꯦꯕ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯑꯩꯕꯨꯗꯤ ꯈꯪꯍꯧꯗꯦꯀꯣ ꯑꯩꯈꯣꯏ ꯕꯥꯗꯣ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯤ ꯑꯩ ꯁꯤꯔꯤꯔ ꯁꯤꯗ꯭ꯔꯤꯔꯥ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦꯕ ꯑꯩꯅ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏ ꯕꯥꯗꯨꯗꯤ ꯁꯤꯔꯕꯅ ꯍꯪꯕꯗꯁꯨ ꯑꯩꯅ ꯀꯅꯥꯝꯇꯅ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯕꯥ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯑꯟꯁꯔ ꯄꯤꯔꯛꯈꯤꯕ ꯂꯩꯇꯦ ꯀꯅꯥꯝ ꯈꯪꯗꯦ ꯑꯩ ꯁꯤꯔꯤꯔ ꯁꯤꯗ꯭ꯔꯤꯔꯥ ꯀꯔꯤꯝ ꯈꯪꯗꯦ ꯁꯨꯝ ꯍꯤꯞꯄꯒ ꯂꯩꯕꯗꯨꯗ ꯀꯗꯥꯏ ꯃꯌꯥꯝꯅ ꯅꯪꯗꯤ ꯀꯗꯥꯏ ꯈꯪꯗꯣꯏꯅꯣ ꯑꯆꯥꯄꯣꯠ ꯆꯥꯗꯣꯔꯦꯅ ꯆꯦꯜ ꯂꯩꯔꯒ ꯅꯪꯗꯤ ꯍꯔꯥꯎꯗꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯑꯣꯏꯔꯤꯉꯩ ꯈꯣꯏꯔꯝꯃꯨ ꯂꯥꯎ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯈꯪꯉꯤꯕ ꯑꯗꯨꯒ ꯁꯤꯔꯤꯔ ꯁꯤꯔꯤꯔꯅ ꯑꯩꯈꯣꯏ ꯕꯥꯁꯦ ꯁꯤꯔꯕ ꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯁꯨ ꯈꯪꯗꯦ ꯑꯗꯣ ꯍꯪꯕ ꯃꯇꯝꯗꯁꯨ ꯕꯕꯥꯁꯦ ꯁꯤꯔꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯍꯥꯏꯔꯛꯈꯤꯗꯦꯕ ꯑꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯕꯥꯁꯦ ꯁꯤꯔꯝꯗꯥꯏꯗꯨꯗ ꯅꯪꯅ ꯅꯥꯀꯟꯗ ꯐꯝꯃꯒ ꯅꯪꯅ ꯀꯔꯤ ꯋꯥꯈꯜ ꯈꯟꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯔꯣ ꯀꯩ ꯈꯟꯈꯤꯒꯦꯕ ꯈꯤꯇꯪ ꯃꯃꯥꯡ ꯑꯣꯏꯅ ꯍꯥꯏꯒꯦ ꯋꯥꯔꯤꯁꯦ ꯍꯥꯏꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯥꯡ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯨꯝ ꯐꯤꯕꯝꯗꯤ ꯄꯩꯁꯥꯗꯣ ꯄꯤꯁꯜꯂꯛꯇꯕ ꯐꯤꯕꯝꯗꯤ ꯁꯨꯝ ꯆꯥꯔꯛꯇ꯭ꯔꯦꯀꯣ ꯆꯥꯔꯛꯇꯕ ꯍꯥꯏꯗꯤ ꯑꯩꯅ ꯐꯅꯦꯛ ꯈꯔ ꯂꯣꯜꯂꯤꯗꯣ ꯀꯩꯊꯦꯜ ꯐꯅꯦꯛꯅꯤ ꯁꯨꯞꯅꯒꯤ ꯂꯨꯄꯥ 90 ꯄꯤꯕꯅꯤ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯆꯦꯡ ꯋꯥꯟꯗꯣꯏꯅꯤ ꯑꯉꯥꯡꯒꯤ ꯃꯇꯝꯗ ꯅꯣꯏ ꯑꯅꯤ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯂꯣꯏ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯊꯋꯥꯡꯕꯣꯛ ꯁ꯭ꯀꯨꯜꯗꯅꯤ ꯑꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨ ꯊꯋꯥꯡꯕꯣꯛ ꯁ꯭ꯀꯨꯜ ꯇꯝꯃꯤꯗꯅ ꯏꯆꯦꯁꯨ ꯇꯝꯃꯦ ꯑꯗꯒꯤ ꯃꯇꯝꯗ ꯕꯣꯏ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯆꯦꯡ ꯈꯔ ꯋꯥꯅꯕ ꯐꯅꯦꯛꯇꯨꯗꯤ ꯉꯁꯤ ꯂꯨꯄꯥ 90 ꯂꯧꯁꯜꯂꯤꯅꯤ ꯆꯦꯡ ꯀꯦꯖꯤ ꯑꯃꯅꯤ ꯋꯥꯜꯂꯅꯤ ꯑꯗꯒꯤ ꯐꯅꯦꯛꯇꯨꯗꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯆꯪꯒꯅꯤ ꯂꯣꯟꯕꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯗꯨꯝ ꯄꯨꯊꯔꯛꯄꯁꯤꯅ ꯆꯦꯆꯦ ꯕꯣꯏꯐꯥꯎ ꯂꯩ ꯉꯝꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯁꯨꯝ ꯐꯤꯕꯝ ꯆꯥꯔꯛꯇ꯭ꯔꯦꯗꯅ ꯑꯗꯩꯗꯤ ꯏꯕꯥꯅꯤꯁꯦ ꯈꯟꯅꯕ ꯑꯣꯜꯂꯦ ꯃꯤꯊꯪꯗ ꯅꯣꯏ ꯏꯄꯥꯗ ꯄꯩꯁꯥ ꯄꯤꯗꯕ ꯌꯥꯔꯣꯏꯅ ꯑꯩꯁꯦ ꯃꯥꯏ ꯐꯨꯔꯤꯠꯇꯕꯨ ꯄꯩꯁꯥꯁꯦ ꯄꯨꯔ ꯂꯥꯛꯑꯦꯗꯤ ꯈꯪꯉꯕ ꯄꯩꯁꯥ ꯂꯩꯇꯦ ꯀꯥꯏ ꯇꯧꯔ ꯀꯟꯊꯣꯛꯑ ꯆꯪꯈꯤꯕ ꯋꯥꯅꯤꯅ ꯑꯩꯅ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯈꯜꯂꯦ ꯑꯩꯁꯦ ꯃꯁꯤ ꯐꯨꯒꯤ ꯐꯨꯔꯨꯠꯁꯨꯅ ꯑꯩꯁꯦ ꯐꯣꯏꯗꯠꯅꯔꯒꯦ ꯃꯥꯏ ꯐꯨꯔꯤꯠꯀꯁꯦ ꯌꯥꯜꯂꯦ ꯐꯨꯔꯤꯠꯀꯁꯦ ꯁꯦꯒꯥꯏꯔꯝꯅꯦ ꯑꯩꯅ ꯌꯥꯟꯕꯗ ꯈꯪꯒꯥꯎꯗꯨꯗꯤ ꯌꯥꯟꯗꯦ ꯑꯗꯩ ꯐꯨꯔꯤꯠꯀ ꯐꯠꯀ ꯀꯟꯊꯣꯛꯑ ꯆꯠꯂꯤ ꯑꯗꯣ ꯃꯥꯏ ꯂꯦꯡꯕꯥꯟ ꯐꯨꯔꯤꯠ ꯁꯤꯒꯗꯨꯗ ꯁꯦꯒꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯇꯧꯔꯀꯥꯟꯁꯤꯗꯩ ꯃꯥꯁꯦ ꯄꯩꯁꯥꯗꯤ ꯄꯤꯔꯦ ꯂꯨꯄꯥ 200 ꯈꯛ ꯄꯤꯔꯛꯑꯦ ꯀꯤꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯄꯩꯁꯥ ꯄꯥꯝꯕꯩ ꯅꯪꯒꯤ ꯆꯠꯄꯗꯣ ꯎꯕꯗ ꯑꯩ ꯁꯤꯒꯦ ꯁꯤꯔꯁꯅꯨ ꯈꯜꯂꯛꯑꯕ ꯑꯗꯒꯤ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯃꯇꯝꯗꯨꯗꯒꯤꯗꯤ 200 ꯄꯤꯔꯛꯑꯦꯀꯣ ꯑꯗꯒꯤꯗꯤ ꯄꯤꯔꯛꯑꯦ 200 ꯄꯤꯔꯛꯑꯦꯀꯣ ꯑꯩꯁꯦ ꯄꯣꯠꯇꯗꯤ ꯑꯩꯅ ꯈꯜꯂꯦ ꯑꯣ ꯄꯩꯁꯥꯁꯦ ꯅꯝꯗꯅ ꯂꯧꯕꯗꯤ ꯉꯍꯥꯟꯒꯩ ꯑꯩꯅ ꯇꯧꯔꯝꯗꯕꯩꯅꯤꯁꯨ ꯑꯩꯅ ꯁꯣꯏꯔꯝꯃꯤꯁꯦ ꯑꯩ ꯏꯊꯟꯇ ꯄꯔꯥ ꯑꯝꯗ ꯑꯩ ꯈꯪꯖꯔꯦꯀꯣ ꯆꯤꯡ ꯑꯗꯨꯗꯒꯤ ꯇꯧꯔꯗꯤ ꯄꯩꯁꯥ ꯊꯣꯛꯑꯦꯁꯦ ꯅꯪ ꯈꯪꯉꯦꯕ ꯍꯥꯟꯅ ꯑꯩꯅ ꯇꯧꯔꯝꯃꯗꯤ ꯑꯩꯅ ꯇꯝꯕꯤꯈꯤꯕꯅꯦ ꯑꯗꯨꯗ ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯈꯪꯉꯛꯏ ꯄꯔꯥꯁꯦ ꯑꯗꯨꯗꯒꯤꯗꯤ
ꯄꯤꯔꯛꯑꯁꯨ ꯈꯔ ꯈꯔ ꯂꯨꯄꯥ 200 ꯄꯤꯕ ꯃꯇꯝꯗꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯄꯤꯔꯛꯑꯦꯀꯣ ꯑꯗꯨꯅ ꯆꯦꯡ ꯈꯔ ꯈꯔ ꯋꯥꯠꯂꯦ ꯑꯗꯩꯗꯤ ꯃꯊꯪꯗ ꯌꯨꯁꯦ ꯅꯨꯡꯇꯤꯒꯤ ꯉꯥꯈꯠꯂ ꯄꯩꯁꯥꯁꯦ ꯄꯤꯔꯛꯇ꯭ꯔꯦꯀꯣ ꯄꯣꯠꯇꯁꯨ ꯄꯩꯁꯥ ꯉꯥꯎ ꯂꯥꯛꯑꯦ ꯑꯗꯩ ꯆꯦꯡ ꯆꯥꯛꯁꯦ ꯁꯨꯝ ꯋꯥꯅꯉꯥꯏ ꯁꯨꯝ ꯂꯩꯔꯛꯇꯕ ꯏꯕꯥꯅꯤꯁꯦ ꯈꯟꯅꯕꯁꯨ ꯑꯌꯥꯝ ꯈꯟꯅꯔꯦ ꯑꯗꯩ ꯆꯦꯡ ꯈꯤꯇꯪ ꯂꯩꯕꯗꯨꯅ ꯕꯥꯅꯤꯒꯤ ꯆꯥꯛ ꯈꯔ ꯊꯣꯡꯉꯒ ꯆꯔꯥ ꯍꯦꯟꯕꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯍꯦꯜꯂꯛꯄ ꯑꯗꯨꯗꯅꯤ ꯆꯔꯥ ꯍꯦꯟꯕꯁꯤꯗꯅꯦꯕ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯑꯩ ꯁꯝꯅ ꯋꯥ ꯑꯝꯇꯪ ꯍꯥꯏꯈꯤꯕ ꯑꯗꯩꯗꯤ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯦꯗꯅꯥꯁꯤ ꯆꯍꯤ ꯑꯅꯤ ꯁꯨꯕ 2-3 ꯆꯥꯛ ꯆꯥꯕ ꯈꯨꯠꯅ ꯈꯔ ꯆꯥꯕ ꯍꯩ ꯃꯥꯅ ꯏꯟꯕꯁꯨ ꯌꯥꯗꯦ ꯃꯁꯥꯒꯤ ꯃꯈꯨꯠꯅ ꯑꯗꯨꯝ ꯆꯥꯖꯩꯕ ꯄꯤꯛꯉꯩ ꯍꯧꯅ ꯀꯩꯅꯣꯝ ꯑꯣꯏꯅ ꯇꯧꯕ ꯂꯥꯛꯑꯦꯕꯀꯣ ꯈꯔ ꯉꯧꯔꯤ ꯐꯣꯏ ꯇꯧ ꯂꯥꯛꯑꯦꯕ ꯑꯩꯁꯦ ꯉꯥꯡꯅꯕ ꯌꯥꯗꯕ ꯑꯗꯩꯗꯤ ꯆꯥꯛ ꯆꯥꯒꯦꯅ ꯆꯥꯛꯁꯦ ꯄꯨꯊꯣꯛꯑꯦ ꯑꯩꯈꯣꯏꯗꯤ ꯀꯥꯡꯁꯣꯏꯅ ꯍꯦꯡꯗꯤ ꯑꯔꯩ ꯊꯣꯡꯉꯦ ꯉꯥ ꯍꯥꯏꯕꯁꯤꯅ ꯆꯍꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯀꯗꯤ ꯊꯣꯡꯉꯝꯕ ꯌꯥꯏ ꯑꯅꯤꯔꯛ ꯊꯣꯡꯉꯝꯕ ꯌꯥꯏꯀꯣ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯆꯥꯛꯁꯦ ꯆꯥꯒꯦꯅ ꯄꯨꯊꯣꯛꯄꯁꯦ ꯕꯦꯗꯅꯥꯁꯤꯅ ꯉꯥ ꯌꯥꯎꯗꯦꯅ ꯀꯩꯅꯣ ꯐꯥꯔꯦꯅ ꯐꯝꯃ ꯃꯥꯏ ꯆꯥꯛꯂꯨꯡ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯄꯁꯦ ꯑꯗꯨꯝ ꯀꯞ ꯂꯩꯔꯦꯀꯣ ꯑꯗꯩ ꯃꯄꯥꯅ ꯆꯩꯁꯜꯂꯦ ꯃꯁꯤ ꯉꯥꯡ ꯈꯨꯄꯥꯛꯅ ꯈꯣꯝꯖꯤꯟꯗꯅ ꯍꯥꯏꯕꯗꯩꯗꯤ ꯁꯥꯎꯅ ꯃꯥꯅ ꯃꯥꯏ ꯆꯥꯛꯇꯣ ꯂꯥꯛꯇꯅ ꯂꯪꯉꯛꯑꯦꯅꯦ ꯑꯗꯨ ꯆꯩꯗꯨꯕꯒꯤ ꯑꯗꯩꯗꯤ ꯆꯥꯛ ꯆꯥꯎ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯅꯨꯡꯉꯥꯏꯇꯅ ꯅꯣꯡꯃꯗꯤ ꯃꯨꯀꯥ ꯉꯥꯗꯨ ꯈꯔ ꯂꯩꯔꯒ ꯃꯥꯏ ꯆꯥꯛꯅꯤꯡꯕꯁꯤꯗꯅ ꯅꯨꯡꯇꯤꯒꯤ ꯃꯨꯀꯥ ꯉꯥ ꯑꯅꯤꯗꯪ ꯂꯧꯔ ꯍꯥꯞꯄꯤꯕ ꯑꯗꯨꯁꯨ ꯃꯆꯦ ꯄꯤꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯄꯤꯖꯕꯗꯩ ꯃꯥꯗꯤ ꯉꯥ ꯌꯥꯎꯔꯕꯅꯤꯅ ꯍꯔꯥꯎ ꯆꯥꯛꯁꯦ ꯃꯕꯨꯛ ꯊꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯆꯥꯎꯔꯦ ꯉꯁꯥꯏꯒꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯀꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯉꯁꯥꯏꯒꯤ ꯃꯄꯥꯅ ꯄꯩꯁꯥ ꯄꯤꯔꯛꯇꯕꯒꯤ ꯆꯥꯎꯔꯀꯥꯟꯗꯅꯤꯀꯣ ꯑꯗꯨꯗꯤ ꯆꯍꯤ 3 ꯁꯨꯔꯝꯃꯅꯤꯀꯣ ꯑꯗꯨꯏ ꯃꯇꯝꯗ ꯅꯦꯄꯥ ꯂꯩꯇꯕ ꯑꯗꯨꯏ ꯆꯍꯤ 3 ꯁꯨꯔꯝꯃꯅꯤꯅ ꯑꯗꯩ ꯈꯔ ꯃꯃꯥꯡ ꯑꯣꯏꯔꯝꯅ ꯑꯗꯩꯗ ꯅꯪꯁꯤꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤ ꯏꯃꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯌꯦꯟ ꯆꯥꯁꯤ ꯍꯣꯔꯦꯟꯗꯤ ꯑꯗꯩꯗꯤ ꯁꯣꯝꯗ ꯂꯩꯇ꯭ꯔꯤꯗꯤ ꯈꯪꯄꯣꯠꯇꯦ ꯑꯗꯣ ꯑꯗꯩꯗꯤ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯉꯥ ꯆꯥꯁꯤ ꯑꯩꯅ ꯆꯠꯇꯣꯏꯗꯤ ꯆꯦꯡ ꯋꯥꯟ ꯆꯠꯇꯣꯏꯁꯤꯅ ꯆꯦꯡ ꯀꯦꯖꯤ 1 ꯋꯥꯠꯂꯛꯑꯅꯤ ꯑꯂꯨ ꯈꯔ ꯂꯩꯔꯛꯄ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯀꯥꯏꯊꯣꯛꯇꯤ ꯑꯆꯥꯄꯣꯠ ꯁꯨꯝ ꯂꯩ ꯋꯥꯇꯤꯟ ꯄꯤꯀꯦꯠ ꯑꯃꯈꯛꯇꯅꯦꯕ ꯀꯥꯏꯊꯣꯛꯇꯤ ꯋꯥꯇꯤꯟ ꯄꯤꯀꯦꯠ ꯃꯆꯥ ꯑꯃꯈꯛ ꯃꯇꯝꯗ ꯄꯤꯀꯦꯠ ꯃꯆꯥ ꯑꯃ ꯊꯣꯛꯑꯝꯃꯤꯗꯅ ꯍꯣꯏꯅꯦ ꯑꯗꯨ ꯑꯃꯇꯪ ꯀꯥꯏꯊꯣꯛꯀꯗꯣꯏꯅꯦꯕ ꯃꯗꯨ ꯍꯜꯂꯛꯄꯗ 2 ꯁꯨꯗꯦꯅ ꯑꯃꯨꯛ ꯀꯞꯇꯣꯏꯅꯦ ꯃꯥꯅ ꯑꯃꯨꯛ ꯑꯗꯩꯗꯤ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯦ ꯃꯆꯦꯁꯤꯗ ꯃꯥꯏ ꯆꯦꯆꯦꯗ ꯅꯪ ꯆꯦꯆꯦꯗ ꯄꯤꯛꯏꯃꯤꯅ ꯑꯗꯨꯝ ꯃꯥꯅꯕꯨꯗꯤ ꯆꯍꯤ 3, 9, 10 ꯁꯨꯔꯝꯃꯅꯤ ꯑꯩꯅ ꯔꯣꯃꯤ ꯅꯪꯗꯤ ꯆꯥꯔꯨꯔꯅꯨ ꯕꯦꯗꯅꯥ ꯄꯤꯖꯔꯒꯦꯀꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯄꯥꯏꯍꯜꯂꯦ ꯄꯤꯀꯦꯠꯇꯨꯃ ꯃꯥ ꯃꯊꯟꯇ ꯆꯥꯔ ꯑꯃꯗꯣ ꯀꯔꯤꯝꯇ ꯐꯝꯃ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯆꯦꯆꯦꯁꯤꯅ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩ ꯁꯣꯝꯗꯅ ꯆꯔꯥꯗꯤ ꯍꯦꯜꯂꯦ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯩ ꯆꯔꯥꯗꯤ ꯍꯦꯜꯂꯦ ꯑꯗꯩ ꯄꯣꯠꯇ ꯂꯐꯣꯏ ꯐꯨꯠꯄꯅꯦ ꯈꯪꯗꯦ ꯑꯩ ꯊꯣꯛꯄ ꯊꯣꯡꯉꯦ ꯎꯇꯤꯅꯦ ꯈꯪꯗꯦꯀꯣ ꯑꯗꯩ ꯊꯣꯡꯉꯦ ꯑꯗꯨ ꯅꯪꯅ ꯑꯗꯩꯗꯤ ꯁꯣꯔꯣꯛ ꯆꯠꯄ ꯏꯃꯥꯕꯨ ꯁꯤꯗ ꯗꯨꯀꯥꯟ ꯃꯈꯥꯔꯣꯝ ꯆꯠꯃꯤꯟꯅꯕꯅꯦ ꯑꯗꯨ ꯅꯪ ꯏꯃꯥꯕꯨ ꯍꯤꯟꯖꯥꯡꯅꯤꯅ ꯍꯥꯎꯇꯕ ꯊꯣꯡꯉꯤ ꯆꯥꯛꯁꯦ ꯄꯨꯛ ꯊꯟ ꯄꯤꯖꯗꯦ ꯂꯝꯕꯤꯁꯤꯗ ꯉꯪꯉ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨꯃꯤ ꯃꯤꯅ ꯇꯥꯔꯒ ꯃꯤꯅ ꯄꯤꯔꯛꯀꯗꯧꯁꯨ ꯂꯩꯇꯦ ꯅꯪ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯌꯨꯒꯗꯧꯔꯒꯦ ꯅꯪꯕꯨꯅ ꯍꯥꯏꯔꯦ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯆꯥꯔꯦ ꯏꯟꯖꯥꯡ ꯑꯍꯥꯎ ꯄꯤꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯂꯝꯕꯤꯗ ꯂꯥꯎ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯆꯤꯟꯁꯦ ꯁꯨꯡꯃꯦꯟ ꯃꯦꯟꯕ ꯌꯥꯗꯕ ꯍꯥꯏꯒꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯆꯤꯟꯁꯨ ꯌꯥꯝ ꯈꯨꯝꯕ ꯑꯗꯒꯤꯗꯤ ꯐꯨꯗꯦ ꯁꯣꯔꯣꯛꯇ ꯀꯃꯥꯏꯅ ꯐꯨꯗꯣꯏꯅꯣ ꯑꯗꯒꯤꯗꯤ ꯑꯗꯩ ꯌꯨꯝ ꯌꯧꯔꯅꯤꯗꯅ ꯑꯗꯩ ꯃꯆꯤꯟꯁꯦ ꯀꯩꯅꯣ ꯃꯥꯒꯤ ꯃꯔꯩꯁꯦ ꯑꯗꯨꯝ ꯍꯧꯔꯛꯑꯅꯤ ꯑꯩꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯁꯨ ꯏꯟꯖꯥꯡ ꯑꯍꯥꯎꯕꯒꯤ ꯃꯇꯥꯡ ꯉꯥꯛꯇꯅꯤꯀꯣ ꯃꯥꯅ ꯉꯪꯗꯣꯏꯁꯦ ꯑꯍꯥꯎ ꯄꯤꯖꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯈꯔ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯨꯝ ꯋꯥꯕꯗꯤ ꯍꯦꯟꯖꯜꯂꯛꯑꯦꯀꯣ ꯑꯩ ꯐꯅꯦꯛ ꯂꯣꯟ ꯑꯃ ꯄꯨꯕꯁꯨ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯨ ꯃꯔꯨꯞ ꯈꯔ ꯀꯛꯈ꯭ರೆ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯩꯁꯥꯁꯨ ꯀꯨꯏ ꯄꯤꯁꯜꯂꯛꯇ꯭ꯔꯦ ꯆꯥꯛꯁꯤ ꯀꯃꯥꯏꯅ ꯆꯦꯡ ꯅꯕꯥꯅꯤꯗꯪ ꯊꯣꯡꯉꯦ ꯑꯩ ꯆꯔꯥ ꯍꯦꯜꯂꯦꯕꯀꯣ ꯑꯗꯩꯗꯤ ꯅꯣꯏ ꯕꯥꯁꯦ ꯍꯜꯂꯛꯑꯦ ꯃꯥꯏ ꯆꯥꯛꯇꯣ ꯈꯥꯛꯇ꯭ꯔꯦꯗꯅ ꯑꯗꯩ ꯃꯥꯏ ꯆꯥꯛꯇꯣ ꯈꯥꯛꯇ꯭ꯔꯕꯅꯤꯅ ꯍꯜꯂꯛꯑꯒ ꯃꯥꯅ ꯆꯥꯛ ꯉꯥꯎꯋꯦꯅ ꯆꯥꯛꯇꯤ ꯍꯥꯏꯔꯦ ꯆꯥꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯩꯁꯥꯁꯨ ꯈꯥꯛꯇ꯭ꯔꯦ ꯄꯤꯁꯜꯂꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯜꯂꯛꯄꯒ ꯆꯥꯛꯇꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯩ ꯑꯩꯅ ꯆꯥꯛꯇꯤ ꯂꯩꯇ꯭ꯔꯦ ꯊꯣꯡꯗ꯭ꯔꯦ ꯑꯗꯩꯗꯤ ꯆꯨꯕꯥ ꯇꯧꯕ ꯍꯧꯔꯦ ꯁꯥꯎꯕ ꯑꯃꯨꯛ ꯍꯦꯟꯒꯠꯈ꯭ꯔꯦ ꯑꯗꯩ ꯑꯩ ꯁꯨꯕ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯕꯥꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯥꯏ ꯅꯨꯄꯤꯗꯨ ꯄꯩꯁꯥꯁꯨ ꯀꯔꯤꯝ ꯄꯤꯁꯟꯗꯅ ꯃꯥꯅ ꯍꯜꯂ ꯆꯥꯛꯇꯤ ꯍꯥꯏꯗꯣ ꯀꯥꯏꯗꯩ ꯄꯩꯁꯥꯅ ꯆꯥꯛ ꯁꯥꯎꯔꯦ ꯊꯣꯡꯉꯝꯒꯅꯤ ꯍꯥꯏꯕ ꯀꯥꯏꯗꯩ ꯄꯩꯁꯥꯅ ꯆꯥꯛ ꯊꯣꯡꯉꯝꯒꯅꯤ ꯍꯥꯏꯕ ꯑꯗꯩ ꯑꯩꯁꯦ ꯀꯟꯁꯦꯞꯇꯨꯗꯤ ꯁꯥꯎꯔꯦ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯩ ꯃꯥꯗꯤ ꯁꯥꯏꯌꯨ ꯌꯥꯗ꯭ꯔꯦ ꯑꯩ ꯐꯅꯦꯛ ꯂꯣꯟꯕꯁꯦ ꯑꯌꯨꯛꯐꯥꯎ ꯐꯨꯗꯣꯏ ꯈꯤꯇꯪ ꯇꯥꯅ ꯂꯩꯔꯦ ꯑꯩ ꯅꯨꯡꯊꯤꯟꯁꯦ ꯐꯅꯦꯛꯇꯤ ꯂꯣꯟꯗꯕ ꯌꯥꯗꯦꯕ ꯃꯥꯅ ꯌꯨ ꯉꯥꯎꯔꯁꯨ ꯑꯩ ꯐꯅꯦꯛꯇꯣ ꯂꯧꯍꯧꯗꯦ ꯍꯣꯔꯦꯟꯗꯤ ꯅꯣꯏ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯅ ꯑꯗꯩ ꯑꯩꯁꯦ ꯐꯅꯦꯛꯁꯤ ꯀꯔꯕꯥꯔ ꯇꯧꯕꯁꯤꯗ ꯐꯅꯦꯛ ꯀꯔꯕꯥꯔ ꯇꯧꯅꯤꯡꯉꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯩ ꯐꯅꯦꯛ ꯀꯔꯕꯥꯔ ꯇꯧꯅꯤꯡꯉꯝꯗꯤ ꯂꯧꯔ ꯂꯣꯟꯕꯁꯤ ꯁꯨꯝ ꯑꯩꯁꯨ ꯈꯔ ꯁꯦꯟꯗꯣꯡꯗꯣ ꯄꯥꯝꯃꯛꯄꯅꯤꯅ ꯃꯤꯉꯣꯟꯗꯩ ꯐꯅꯦꯛꯁꯦ ꯃꯄꯨꯁꯦ ꯑꯅꯤꯁꯦ ꯂꯧꯁꯜꯂꯨꯔꯦ ꯑꯩꯅ ꯇꯧꯔꯤꯅꯤꯀꯣ ꯑꯩ ꯐꯅꯦꯛꯁꯦ ꯎꯄꯨꯅ ꯍꯦꯛ ꯊꯜꯂꯕꯅꯤ ꯃꯤꯅ ꯀꯤꯅꯔꯕꯅꯤꯍꯦ ꯉꯁꯥꯏꯒꯤ ꯐꯅꯦꯛꯁꯦ ꯃꯄꯨꯁꯦ 9 10 ꯃꯊꯛꯇ ꯑꯩꯉꯣꯟꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟꯕꯤ ꯈꯨꯗꯤꯡꯒꯤ ꯁꯨꯔꯕꯅꯤꯀꯣ ꯑꯩꯅ ꯂꯧꯁꯜꯂꯒ ꯁꯣꯝꯗ ꯄꯩꯔꯤꯁꯦ ꯃꯌꯦꯛ ꯅꯥꯏꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯦ ꯑꯩꯁꯦ ꯐꯅꯦꯛ ꯑꯝꯇꯪꯗꯤ ꯀꯔꯕꯥꯔ ꯇꯧꯒꯦꯁꯦ ꯀꯥꯏ ꯈꯜꯂꯒ ꯄꯩꯁꯥꯗꯤ ꯂꯩꯇꯕꯅꯤꯅ ꯃꯇꯝꯗ ꯂꯨꯄꯥ 3 ꯄꯤꯔꯝꯃꯦ ꯐꯅꯦꯛ ꯊꯝꯕ ꯂꯩꯈꯣꯛꯁꯦ ꯐꯖꯕꯁꯦ ꯑꯩꯅ ꯂꯨꯄꯥ 3ꯗꯤ ꯃꯤ ꯐꯅꯦꯛ ꯊꯜꯂꯤꯁꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ
แต่ปัสสาวะดีตานะพันธุ์มาพูแกนพอดีมาน้ำเดือดปลาดิผู้ปีบะดูดีมาพูเดือดมาดิผู้ปัสสาวะดีสูนพันธุ์ที่เราคนละอีเดียบัตรเอามาให้เราคนเลยดูเราแบบเราสลัดทำจัดแล้วก็เทียนจัดเลยก็ไอเช่ภาษาจัดพันธุ์ที่รู้เลยรู้แล้วก็อามุยวนประยุนที่ประดุนอาบุยประคังที่แบบก็น้อยบาชนะอยู่งาแล้วกันน่ะสารให้ไปกี่ตานะเป็นตั้งชาวนี่แบบฮัลแล้วก็ไอเช่จะวิกาใช่จะวิกาจะเกินตัวก็คอยยิงบอลมาตัวนี้สุดท้ายคิดมันน่าเกลียดไอ้จะล้วแล้วก็ล้วนมันเนี่ยพันธุ์เสียสมุนกิทางล้วนไปเสร็จแล้วกันนะตัวเกี่ยวกับไอ้เช่พันสมุนมานะมันดูตาแล้วที่เขาฉลาดบ้าจีอะดีกันใช้กี่ซีนก็แต่ว่าสมุนตัวเปรี้ยวเสียแล้วมันได้พัดสมุนตัวธนามาเฮซีลูเรเนี่ยไอ้ดีอะดูก็ที่อะดูพันธุ์ตัวนี้สมุนชิงแม่เลี้ยงได้ตัวนั่งอยู่พันธุ์เขาชิงยาลังดักเลยลังดักเลยอะดูก็ที่ไอ้น่ะชอบก็ไปอีปามจะเกี่ยขลักตับจนมันดูนี่ไม่ได้อิสระเกี่ยขลักไอ้ที่เลยรู้มาสิยุ่งสักอะไรก็ได้สักเล็บไอ้มาสิที่การที่เราเห็นว่ามิลาไม่มาลาลังกับที่ปูเร่อะดูก็ที่เขาสิว่ามิลาแต่มันไม่อินเนี่ยแบบเขาเราลิงบัตรกะไอ้น่ะแบบภาษาเนี่ยเลยดูก็เชียงกี่จีมันนี่ที่เลยแบบก็มันนั่นเชียงกี่นั่นที่เชียงกี่จีมันก็ผมที่เลยแบบก็มาสิก็ไม่ต้องเสียงเขาอยู่ดูเชียงเขามาอยู่เชียงเลยเราไม่โดนมีภาษาปะดามูอินซังอะไรไปจนไปคิดว่าขับปีนั่นเนี่ยไอ้ขรมปูเรมูก็สิเดินจะนั่งขับขับปีนี่ไม่ขรกโอ้ยใครตัวไม่อยู่ขรมปูเรยมเส้นเล็บผีแต่มายมซ้ำกันมายมซ้ำเนี่ยเส้นเล็กก็ไอ้ปวดบุคลากรเย็นอันนี้มันก็อินเตอร์เย็นไอ้ดิฉันปูรักกันนี่อะดูข้างเดียวไอ้บุคคลเนี่ยนั่งมีรถดาวรุ่งนี่นะไอ้ใครรับมีนะไอ้ดิฉันปูเลยแต่ไม่ก็ทักกันหรอกไม่ทักตัวไม่ได้รักกันนี่ไม่อยู่ดีก็สิยมเส้นละก็งานเจ็บปูแล้วก็ไอ้เส้นเล่ยมทำก็ถามเลยแบบมาจนหลักเลยไอ้ชุมมาสิชำกุกเลยเลี้ยงมันก็เลยเป็นเด็กก็อีปามใจพันเด็กตัวมุนน้องก็เทียนได้เลยดีแบบก็ให้ที่อาแต่คุยน้องปีกิตาปูแล้วก็ไปใส่ปูเลยดีพี่ยวนภาษาเลี้ยอะไรไม่ยวนภาษาเลี้ยแต่มาตัวพันเด็กชิวแล้วก็น้องไปบ้านนี้น้องคุยสิใจบ้านไม่บ้านนี้ป่าโลแล้วก็ภาษาสักเลยอันมันตัวก็ยิ่งอ้อมได้แต่ตั้งปลาเลยเด็กก็ขันละบ้านนี้แบบก็อันนี้ในป่าเสร็จเลยน้องไปขายดีตัวนี้ไปขายดูเลยจะชิลเอาให้อันนี้ไม่ใช่ไอ้จิลาด้วยนะขันละเลยเขาเลยแต่น่ะอะดีว่าคันที่ไอ้นั่นชมคันบัดไอ้เช่ชมไอ้นั่นเช่จะตาก็ที่อ่างที่เล็กตั้มมาเลยให้จะตั้งมังอันนี้อะดีเกี่ยมุชูไอ้นั่นชมที่ได้เลยก็ตั้มแบบที่ใหญ่อะดูบูมาปานเนี่ยแต่น้ำตาอ่างที่มันเงี้ยด้วยเนี่ยแบบก็มาทำอ่างที่สวยมังอันนี้ด้วยไอ้ชัดเป็นผ่านมาเลยแต่นั่นขันเลยไอ้มาไอ้ชัดเลยกันหาคนไม่นั่งชัดนี่ไงบ้านนี้ให้คนไม่นู้เอ๋แบบก็ไอ้หอยชัดเลยกันหากันเนี่ยไอ้เช่คนมานั่นที่ละเลยที่ละประตูสุดลำพีได้ลำลงได้มาทำนี่ลำลงเด็กก็แม่ก็จำนวนก็มาเสียงกี่จีมันนี่ว่าเลยงารีเลยมึงจะสร้างทางก็โอ้ยเลยนั่นแหละดูฮัลลักประเดี๋ยวในป่าสุเลยรำเดียแต่มาตัวเราก็สากถุงก็สาไอ้สาอะไรเลยดิบุกที่ไอ้ที่ละมันก็สักการตัวมันหันเกลียบก็อันไม่หันเกลียบตัวในป่าอยู่เงาละนุ่งดาวมึงอยู่เงาละเนี่ยอะไรที่น้ำไม่ใกล้ดราก็ต้องไล่โน่ก็ต้องไล่นั่งงำเนี่ยสักขบัตก็ต้องไล่โน่สักข้อสักหายในชุกคมไม่คมเลยเป็นในชั้นนั่นเองอะไรไม่ต้องเลยแต่ตอนนี้มีปัจจัยที่ตั้งตาเรียบก็ตาแล้วก็จะหิพาที่ตั้งมาตั้งนาบเขาเกลียดนาบได้ที่มาที่ทำเดี๋ยวมาเช็คปุ๊บเป็นอะไรตั้งคุยกันอย่างนี้มาปุ๊บเขียนเป็นอะไรสิข้างกันว่าต้องพายแต่ปุ๊บจะหลับตั้งนาที่ทำไม่ต้องนาดเมย์นาบให้ยี่เช่นว่าข้างที่ให้ในก็ที่ให้ในให้กันนั่นเด็กว่าเลยมาใช้กันแล้วห่างกันนั่นไล่เลยไปกินไปใช้ไปจะต้องทุ่มเด็กว่าแบบตั้งมากินมาสักอย่างตัวตาจะไปเช่นแบบอย่าว่ามันโอ้ยกังละสนายาตัวนั้นทางบาร์สัตนาแต่กี้หิ้งกับตุ้มเดบีมุงเดปวดสิไม่ยามปฐมไม่ท่าบีหิ้งกับชิตุ้มตัวนั้นจะดูมันตั้งแต่สาหนบุหันก็จะอะไรกี้ที่อ่างกี้บุหันก็จะนั่งบีหิ้งกับชิตุ้มทำก็ไม่ต้องเลยเด้อะไรกี้ที่ไม่ป้าที่ทำพกต้องจัดเครก็มาทันจะเครดูที่ขังเดียวต้องมันจะหับทำมุขเลยนะมั้ยไอ้ช่วยไอ้ขันเลยพาร์ทพาร์ทไอ้ห่างกี้วารัมบดมขันเลยจากนั้นจะนั่งขันเลยไม่ยามไปมุ่งตัวนั้นมันบาดเจ็บมุ่งได้เลยเครแต่ไม่มีตาเนี่ยมันก็เนี่ยปัจจัยเลยฮัลโหลก็ได้มาจีกันมันต้องเรียบต้องเกี่ยนตาละเอก็สมกุมเตอร์คุณปัจจัยมาจีสิ่งที่ไหนตาจีเงาเลยให้ตาดีกว่าเงาเลยก็ไม่ได้เลยเด้อดูก็มาจีสมกุมเตอร์ไม่ยามบังเลยก็ไม่ยามบ่าดูแต่มาทำครั้งไรอยู่เลยคุณปัจจัยดูเลยฮัลโหลก็ดูแต่ดีคุณปัจจัยปรับพาระก็ฮัลโหลแบบยันปลาโนเมนตาเลยแบบส่งบีไอ้ละเอให้กันตรงเลยดูหลับก็มาทำดูดีมาจีปลาพิมพ์จะรวยเลยดีนี่มีตานี่พาเต็มเนี่ยปลาอะไรกินทำไม่ทำಅದೇ ಕುಯ್ದು ಅದನ್ನ ಫಂಕ್ಷನ್ ನಡೆಯೋದನ್ನ ಅದಕ್ಕೆ ಮತ್ತೆ ಮಾಡಿ ಫಂಕ್ಷನ್ ನಡೆಯ ನಾಳೆ ಅಂಜು ಕಲೆ ಅದು ಯಾರೋ ಇದು ನೈಜೆ ಕಲ್ಲೇಬೇಕು ಅದೇ ನೇ ಭಾಷೆನ
ꯐꯃꯨꯡ ꯃꯥꯏ ꯆꯥꯛꯁꯤ ꯆꯥꯕ ꯆꯥꯗꯕ ꯐꯃꯨꯡꯗ ꯐꯝꯖꯤꯟꯅꯕ ꯍꯧꯔꯦ ꯀꯩꯝꯇ ꯆꯥꯗ꯭ꯔꯦ ꯑꯗꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯁꯣꯜꯂꯦꯅ ꯗꯥꯛꯇꯔ ꯄꯨꯕꯤꯒꯗꯕꯁꯨ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯁꯤ ꯌꯦꯡꯐꯧ ꯆꯥꯅꯉꯥꯏꯇꯕꯩ ꯃꯥꯗꯤ ꯀꯗꯥꯏ ꯄꯩꯁꯥ ꯗꯥꯛꯇꯔ ꯄꯨꯔꯨꯅꯤ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ 30 ꯍꯥꯏꯗꯤ ꯐꯅꯦꯛ ꯃꯅꯥ ꯑꯃ ꯂꯣꯜꯂꯒ ꯂꯨꯄꯥ 90 ꯆꯥꯔꯛꯀꯗꯣꯏꯅꯦ ꯑꯩꯁꯤ ꯅꯠꯇ꯭ꯔ ꯏꯃꯨꯡ ꯃꯅꯨꯡ ꯆꯥꯕ ꯊꯛꯄꯁꯦ ꯑꯗꯩ ꯃꯥ ꯀꯥꯏ ꯄꯩꯁꯥ ꯂꯩꯌꯦꯡꯒꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯈꯟꯅꯤ ꯑꯁ ꯉꯍꯥꯟꯈꯩ ꯃꯇꯝꯗ ꯑꯩꯅ ꯌꯨ ꯊꯛꯀꯅꯨ ꯑꯗꯒꯤ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯃꯥꯅ ꯉꯥꯎꯁꯟꯅꯔꯝꯗ꯭ꯔꯒꯗꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯂꯧ ꯌꯣꯟꯈꯤꯕꯁꯦ ꯀꯃꯥꯏꯅ ꯌꯣꯟꯈꯤꯒꯦ ꯍꯥꯏꯕ ꯅꯣꯏ ꯄꯥꯏ ꯂꯧ ꯌꯣꯟꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯂꯧꯁꯤ ꯌꯣꯜꯂꯦ ꯂꯧ ꯌꯣꯟꯈꯔꯦ ꯑꯗꯣ ꯑꯩꯅ ꯈꯟꯕ ꯑꯩꯅ ꯑꯃꯨꯛ ꯄꯦꯟꯖꯗꯕꯅ ꯃꯥ ꯂꯧ ꯌꯣꯟꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛ ꯐꯛꯇꯣꯛꯑꯒ ꯅꯨꯡꯉꯥꯏꯅ ꯏꯕꯥꯅꯤꯃꯛꯁꯦ ꯍꯥꯏꯗꯤ ꯃꯇꯝꯗ ꯂꯧ ꯌꯣꯟꯕ ꯄꯩꯁꯥꯁꯤꯅ ꯆꯥꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯒ ꯍꯥꯏꯗꯤꯀꯣ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯇꯣꯛꯑꯒ ꯂꯣꯏꯁꯟꯕꯣꯏꯗꯤ ꯑꯩꯁꯦ ꯋꯥꯔꯧꯔꯣꯏ ꯍꯥꯏꯕ ꯃꯊꯣꯡ ꯏꯈꯪ ꯈꯪꯗꯅ ꯏꯃꯨꯡꯁꯦ ꯋꯥꯍꯜꯂꯦ ꯀꯗꯥꯏꯗ ꯀꯔꯤ ꯄꯩꯁꯥꯗꯣ ꯀꯗꯥꯏ ꯅꯝꯈ꯭ꯔꯤꯅꯣ ꯀꯩꯗꯧꯅꯣ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇ ꯈꯪꯍꯟꯗꯕꯤ ꯃꯉꯣꯟꯗ ꯑꯩꯁꯦ ꯈꯪꯗꯦ ꯀꯔꯤꯝꯇ ꯈꯪꯍꯟꯗꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯈ꯭ꯔꯦꯗꯅ ꯃꯥꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧ ꯂꯣꯏꯁꯟꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯋꯥꯔꯛꯑ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯆꯤꯔ ꯃꯇꯝꯗ ꯃꯥ ꯅꯥꯔꯛꯑꯦ ꯑꯗꯣ ꯑꯩꯁꯦ ꯀꯗꯥꯏ ꯃꯥ ꯑꯗꯨ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗ ꯌꯣꯟꯕꯒꯤ ꯄꯟꯊꯥ ꯂꯣꯏ ꯁꯤꯖꯤꯟꯅꯒꯗꯕ ꯄꯩꯁꯥ ꯑꯝꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯩꯁꯦ ꯑꯗꯒꯤ ꯃꯇꯝꯗ ꯃꯥ ꯁꯣꯜꯂꯕꯅꯤꯅ ꯑꯆꯧꯕꯤ ꯑꯩ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯩꯊꯦꯜ ꯆꯦꯡ ꯃꯥꯟ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯛꯏ ꯉꯥꯗꯣ ꯀꯗꯥꯏ ꯄꯩꯁꯥ ꯂꯩꯗꯣꯏꯅꯣ ꯑꯩꯅ ꯊꯣꯛꯂꯛꯏ ꯄꯩꯁꯥꯗꯤ ꯂꯩꯇꯦꯅ ꯁꯦꯟ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯆꯦꯡ ꯋꯥꯟꯂꯣꯏ ꯍꯜꯂꯛꯑꯦ ꯑꯆꯥꯄꯣꯠ ꯕꯨꯖꯤꯌꯥ ꯀꯩꯅꯣꯗꯤ ꯃꯥ ꯑꯆꯥꯄꯣꯠꯁꯦ ꯑꯍꯥꯎꯕꯒ ꯂꯩ ꯉꯝꯕ ꯅꯠꯇꯦꯗ ꯂꯨꯄꯥ 5 ꯄꯤꯕ ꯃꯇꯝꯗꯤ ꯂꯨꯄꯥ ꯄꯤꯕ꯭ꯔꯥ ꯂꯨꯄꯥ ꯄꯤꯕꯅꯦ ꯑꯣꯏꯔꯝꯒꯅꯤꯗ ꯂꯨꯄꯥ 5 ꯅꯠꯇꯦ ꯂꯨꯄꯥꯅꯦ ꯑꯗꯨ ꯑꯆꯥꯄꯣꯠ ꯑꯃ ꯕꯨꯖꯤꯌꯥ ꯑꯣꯏꯔꯣ ꯋꯥꯇꯤꯜ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩ ꯄꯩꯁꯥꯁꯨ ꯈꯥꯏꯅꯣ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯗꯨ ꯂꯩꯔꯛꯏꯗꯨꯁꯨ ꯀꯗꯥꯏꯗ ꯄꯤ ꯅꯣꯏ ꯕꯥꯗ ꯄꯤꯖꯗꯣꯏꯅꯤꯀꯣ ꯑꯗꯩ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯤ ꯏꯃꯥ ꯅꯪꯗꯤ ꯑꯩꯈꯣꯏ ꯕꯥꯗꯪ ꯄꯤꯖꯕ ꯆꯦꯆꯦꯅꯁꯨ ꯀꯩ ꯍꯥꯏꯒꯟꯗꯦ ꯑꯩꯈꯣꯏꯔꯣꯝꯒꯤꯗꯤ ꯆꯥꯗꯤ ꯆꯥꯅꯤꯡꯉꯤꯕ ꯃꯥꯁꯨ ꯑꯩꯅ ꯍꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯏꯕꯦꯝꯃ ꯅꯣꯏꯗꯤ ꯀꯣꯟꯅ ꯌꯥꯝ ꯆꯥꯔꯛꯈꯤꯅꯤ ꯅꯣꯏ ꯕꯥ ꯆꯥꯖꯔꯁꯅꯨ ꯑꯩ ꯋꯥꯈꯜꯗꯅꯤ ꯀꯔꯤ ꯍꯦ ꯃꯥꯗꯤ ꯅꯣꯏ ꯕꯥꯁꯦ ꯉꯁꯥꯏ ꯀꯨꯏꯔꯔꯣꯏꯅꯦ ꯍꯥꯏꯕꯁꯤꯗ ꯑꯩ ꯋꯥꯈꯜꯗ ꯃꯥꯁꯦ ꯈꯜꯂꯦꯕꯀꯣ ꯈꯪꯁꯨ ꯈꯪꯕ ꯑꯗꯨꯅ ꯃꯥꯗꯤ ꯌꯥꯔꯣꯏꯗꯕ ꯆꯥꯖꯖꯅꯨ ꯈꯟꯕ ꯅꯣꯏꯅꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯕꯥꯗꯪ ꯄꯤꯖꯩ ꯍꯧꯖꯤꯛ ꯅꯣꯏꯒꯤꯁꯨ ꯌꯥꯎꯅ ꯄꯩꯁꯥꯁꯦ ꯑꯆꯥꯄꯣꯠꯇꯤ ꯂꯩꯉꯥꯏ ꯂꯩꯇꯕ ꯅꯣꯏ ꯕꯥꯗꯪ ꯂꯩꯔꯤ ꯄꯣꯠ ꯅꯣꯏ ꯕꯥꯗꯪ ꯅꯍꯥꯟꯒꯤ ꯅꯣꯏꯗ ꯄꯤꯔꯝꯕꯗꯣ ꯅꯣꯏ ꯕꯥꯗꯪ ꯄꯤꯖꯔꯦꯕ ꯑꯩꯅ ꯑꯃꯨꯛ ꯅꯣꯏ ꯆꯥꯗ꯭ꯔꯦ ꯅꯣꯏꯅꯗꯤ ꯋꯥꯔꯧꯗꯅ ꯀꯞꯇꯅꯒ ꯇꯧꯔꯤꯗꯣ ꯃꯇꯝꯗꯨꯗ ꯈꯪꯗꯕꯅꯤ ꯀꯞꯄꯦ ꯃꯣꯏꯁꯦ ꯑꯩꯅ ꯍꯥꯏꯗꯗꯤ ꯅꯋꯥꯗꯨꯗ ꯄꯤꯖꯕ ꯑꯩꯈꯣꯏꯗꯗꯤ ꯄꯤꯖꯕ ꯑꯩꯈꯣꯏꯗꯤ ꯄꯤꯖꯗꯕ ꯅꯋꯥꯗꯨꯗ ꯄꯤꯖꯕ ꯑꯗꯩꯗꯤ ꯑꯩꯅ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯕ ꯏꯕꯦꯝꯃ ꯅꯪꯕꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯦꯕ ꯑꯩꯅ ꯅꯪ ꯀꯔꯤꯝ ꯈꯟꯒꯅꯨ ꯅꯣꯏ ꯕꯥ ꯆꯥꯖꯖꯅꯨ ꯃꯤ ꯅꯣꯏꯗꯤ ꯃꯇꯝ ꯀꯣꯟꯅ ꯆꯥꯁꯤ ꯀꯩꯗꯧꯔꯒꯦ ꯀꯣꯟꯅ ꯆꯥꯔꯛꯈꯤꯅꯤ ꯑꯩꯅ ꯍꯥꯏꯌꯦꯕ ꯃꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯁꯨ ꯀꯔꯤꯝ ꯄꯤꯖꯈꯤꯗ꯭ꯔꯦ ꯋꯥꯇꯤꯟ ꯈꯔ ꯄꯤꯖꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥ ꯊꯣꯡꯕꯁꯨꯒꯤ ꯄꯤꯖꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯀꯌꯥꯝ ꯃꯥꯅ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯅꯥꯔꯛꯄꯗꯤ ꯐꯝꯖꯤꯟꯅꯔꯦꯀꯣ ꯅꯦꯅꯦ ꯍꯣꯏ ꯃꯌꯥꯝ ꯏꯃꯥꯕꯣꯏ ꯃꯌꯥꯝ ꯇꯧꯔ ꯐꯝꯖꯤꯟꯅꯔꯦ ꯐꯝꯖꯤꯟꯅꯔꯒꯁꯨ ꯑꯩ ꯋꯥꯈꯜꯗꯗꯤ ꯉꯁꯥꯏ ꯏꯃꯨꯡꯗꯤ ꯄꯣꯠꯂꯨꯝꯗꯤ ꯑꯩꯉꯣꯟꯗ ꯄꯨꯏ ꯍꯥꯏꯕꯗꯤ ꯑꯩ ꯏꯊꯟꯇ ꯋꯥꯖꯕ ꯏꯆꯦꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯅꯦꯅꯦꯗꯁꯨ ꯍꯥꯏꯗꯣꯛꯇꯦꯀꯣ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯅ ꯅꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧ ꯁꯤꯔꯅꯤꯗꯤ ꯈꯪꯉꯦ ꯁꯤꯕꯁꯤꯗ ꯄꯩꯁꯥ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯄꯣꯠꯂꯣꯏꯕ ꯃꯇꯝ ꯄꯩꯁꯥ ꯆꯪꯉꯦꯕꯀꯣ ꯁꯤꯡꯂꯨꯞꯇ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯁꯤꯡꯂꯨꯞꯇꯒꯤ ꯄꯩꯁꯥꯅ ꯃꯤ ꯂꯧꯔꯨꯔ ꯄꯣꯠꯂꯣꯏꯅꯩꯌꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯏꯁꯤꯡꯗꯣ ꯀꯛꯈ꯭ꯔꯦ ꯑꯗ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯧꯋꯦꯕ ꯏꯊꯟꯇ ꯁꯨꯝ ꯈꯟꯖꯕꯅꯤꯀꯣ ꯀꯗꯥꯏ ꯄꯩꯁꯥꯅꯣꯁꯦ ꯑꯩꯅ ꯃꯥ ꯄꯣꯠꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯋꯥꯕꯁꯤꯗ ꯑꯩꯅ ꯄꯩꯁꯥꯁꯤ ꯉꯁꯥꯏꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯐꯝꯖꯟꯅꯩ ꯃꯅꯨꯡꯗ ꯑꯩ ꯆꯥꯗꯕ ꯆꯥꯗ ꯌꯥꯕ ꯅꯠꯇꯦ ꯑꯉꯥꯡ ꯄꯤꯖꯗ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯔꯩ ꯃꯥꯒꯤ ꯄꯣꯠꯂꯣꯏꯅ ꯄꯩꯁꯥꯗꯤ ꯀꯗꯥꯏ ꯄꯣꯠꯂꯣꯏꯗꯣꯏꯅꯣ ꯁꯤꯅꯤ ꯑꯩ ꯀꯣꯛꯁꯦ ꯏꯊꯟꯇ ꯈꯟꯖꯔꯦ ꯁꯤꯒꯤ ꯋꯥꯕꯁꯤꯅꯅꯦ ꯑꯩꯅ ꯈꯜꯂꯤꯅꯦꯀꯣ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯜꯂꯦ ꯅꯣꯏ ꯄꯥꯁꯤꯗ ꯑꯩꯅ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧ ꯍꯌꯦꯡ ꯁꯤꯕꯨ ꯍꯩꯖꯣ ꯃꯉꯣꯟꯗ ꯑꯩ ꯍꯥꯏꯔꯝꯗꯦ ꯑꯣ ꯀꯩ ꯇꯣꯏꯅ ꯄꯩꯁꯥꯗꯨ ꯁꯤꯡ ꯍꯋꯥꯏ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤꯅ ꯀꯛꯊꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯪ ꯍꯧꯖꯤꯛ ꯀꯩꯒꯨꯝꯕ ꯐꯠꯇꯅꯨꯡꯗ ꯊꯣꯛꯑꯗꯤ ꯀꯔꯥꯏ ꯄꯩꯁꯥꯅ ꯄꯣꯠꯂꯣꯏꯗꯣꯏꯅꯣ ꯁꯤ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏ ꯗꯥꯏꯔꯦꯛ ꯁꯤꯒꯗꯧꯕ ꯃꯤꯗꯨꯗ ꯍꯪꯉꯤꯅꯦꯕ ꯍꯥꯏꯕ ꯅꯣꯏ ꯃꯤ ꯀꯅꯥꯝ ꯇꯥꯗ ꯀꯟꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯈꯟ ꯅꯣꯏ ꯄꯥꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯃꯥ ꯍꯥꯏꯅꯤꯀꯣ ꯃꯥꯁꯨ ꯁꯣꯏꯗꯦꯁꯦ ꯀꯣꯟꯅ ꯈꯪꯉꯛꯑꯦꯕ ꯈꯪꯉꯁꯨ ꯎꯄꯥꯏꯗꯤ ꯁꯣꯏ ꯂꯩꯇ꯭ꯔꯦꯗꯅ ꯑꯗꯩꯗꯤ ꯃꯇꯝꯗ ꯑꯣꯛ ꯃꯆꯥ ꯑꯃꯈꯛ ꯂꯩꯔ ꯂꯣꯏꯌꯦ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕꯀꯣ ꯃꯥ ꯑꯆꯧꯕꯤꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔ ꯑꯣꯛꯇꯨ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯄꯣꯠꯂꯣꯏꯅꯕ ꯑꯣꯏꯔꯣ ꯅꯨꯄꯥꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯩꯅ ꯍꯣꯏ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯦꯅꯦ ꯑꯩꯗꯣꯀꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯑꯣꯛꯇꯨ ꯌꯣꯟꯊꯣꯛꯑꯦ ꯄꯩꯁꯥꯗꯣ ꯑꯆꯧꯕꯤ ꯀꯌꯥ ꯁꯤꯠꯂꯤ 1,500,000 ꯁꯤꯠꯂꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩ ꯃꯥ ꯊꯝꯖꯜꯂꯣ ꯑꯩ ꯄꯩꯁꯥꯗꯣ ꯑꯩꯅ ꯊꯝꯖꯜꯂꯦ ꯑꯗꯩ ꯄꯣꯠꯂꯣꯏꯕꯗꯨꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯕꯨ ꯃꯇꯝꯗ ꯑꯩꯅ ꯋꯥꯕꯗꯣ ꯑꯗꯨꯝ ꯄꯣꯠꯂꯣꯏꯕꯒꯗꯤ ꯏꯃꯨꯡꯗꯣ ꯁꯤꯔꯒ ꯃꯥ ꯂꯩꯇ꯭ꯔꯒ ꯃꯥ ꯑꯗꯩ ꯗꯦꯕ ꯀꯔꯃ ꯇꯧꯒꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯟꯕꯗ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯍꯥꯟꯅꯒꯤ ꯃꯥꯅ ꯅꯥꯔꯤꯉꯩ ꯀꯣꯛꯀꯤ ꯑꯅꯥꯕ ꯂꯩꯔꯤꯉꯩꯗ ꯋꯥꯈꯤꯕ ꯃꯌꯥꯝꯗꯨꯒ ꯋꯥꯃꯟꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯁꯤꯒꯤꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯑꯅꯥꯕ ꯃꯥꯒꯤ ꯁꯣꯔꯥꯛꯀꯤ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ ꯁꯣꯔꯥꯛꯀ ꯄꯣꯠꯂꯣꯏꯕꯒꯤ ꯍꯦꯟꯅ ꯋꯥꯔꯦꯕ ꯑꯗꯨ ꯍꯧꯖꯤꯛꯅ ꯄꯣꯠꯂꯣꯏꯕꯒꯤ ꯄꯩꯁꯥꯗꯤ ꯑꯃꯨꯛ ꯂꯩꯔꯦ ꯑꯣꯛꯇꯣ ꯌꯣꯟꯕꯗꯒꯤꯀꯣ
ai chimi amang ai so padra ma to ai kana di wahai ji wa khan ji kana da ina hai rok ta bi san phul ka ji wa je ba dai di sina sina sora to di mayam sang lo san gre ko tai mayam sang adum pulak son gre adai di sora to lo matung da gedi ai gi hana gi wa khan ji ke am ulak ke ha da hana di sara hel chu ko sara hel hwai adubu kai to wa ta budong di khalam me ai wa khan ji da adai di nei fa dong sai nga oi pisa pu chalak tra ko khalam wa khan du ga noi pa le tra khalam wa khan ji pra tai hon na bane si di chiri ai than te mi kuding ma ke pura ka nam ta pitri bi da ka nam ta le da budong khale ya matam ji da ai wa khan ji da matam da ai na nei pa sum le ram ta la ga di ma pa tho ku pa sara he ne na ai sum khale ni ko sara he ne na ai ma pa to surui dei ne ba ya dam ne surui dei ne tra adai noi su lai lai su ai ong tam hai di lai su tam tam da khara ga tam tu ma su ya lai ma pa to ta di sum su ne da sara ka yen sa bo cha da bi le rak pa su ya ba adubu noi pa lai tro tung dei di ai na khale ba as ai angang ni sem da ba ya di ai je ka mai ta ga pan tho ta mai to thak chu ka ke ai ji ai pangan je thong na je khang nei le hai ta re wa khan je da anga di le pan hi pu bi phane ro la le na mani ko adubu ai ji angang ni yok ta ba ya di ai ji kai da pa satan ji ke hai ba khan je dei sa je ba khal ni tan na wai wa khal ma khale ba ji adu da gi ti ai na kari khan ya ba dang sai adu da i than da khan jar pa mi ya mang da ai na phane ro la cha hela phane ro ring matam se da mi me ama ko gi si chu ba ro thabak cha pa se da atai badana mayam tai mayam gi oina ta ba se ai na khale ma pa do thabak chu phri na pi khudim ngak se phata ba na pi atani hai ba di adu kai na ka lo re ye asi yam tai ba ko ko pa to thak chu ni pi ji ko cha da bane na khan ba da tam da khan ba khan ba min adu ju pi du sen gre adu sabak suram da ge adu ni pi sen gre kai na hai ba da mai na yam na ta ba ko ai na chum ta ba ai ji ma si chum ba thak su ja ro si chu ba cha ro da gi papa do thabak su ja ro hai na khali ni chum ne ja di heli ba ni ko phane te ro na sai yum da chu ba paisa thabak si ga papa thop ko di am khenari e pisa to pa adu khalam ba ai se khana khana sai sa de tha ka ai sa chem de de khala pa da gi di ma pan thop ta tar e ba se ade ai na khan le ka na da hang di khala khoi le ka ai di kha lam cha tho ga mi thabak su sa pa yam lei ba ko de ai na se ai thabak su sa pa de ai su yaw ge khara hai ro hai ru hai di hai ru ga thanda ki bam de ko ai se moi dong tau ra tra ne ai se ki jari ba ai se hai de mi loi tau de da ba tau bai ta ai wa khan da ai pok se khan jari ba ai se de hai ru ga ko ta ba hai le kan da hai ra ke hai ko ai je ta la ai se mai tau da tau se khalu ba da ai ji ki re ko adi hai na hai ba la ya so bi na han sa se ha do sa chil au hai de se la ji hai ko en ai hara di harau re ko harau wa ai ka mai tau de kan ji nik pam yaw ri sa je chat le chat la ka je da di ka mai tau ai hai ni se ibani dum lai si ko ibani pun ta bu chu ji ko na hai re da ra ka matam da ai sai kontra furu bani ai kontra da ne ba khoi no ba la gi de ba je kontra ji hoji matam dai le sa bi oi le me matam da ai di dai ni de ga khal le ba ko adai matam da ai na khale ba ai se karam kan sai ni fu su ga da gi ha ba ji ai chak cha ba ni fu yam chu ni ba hai di ni fu ji su ma ga di ai je no khai ba pan do thabuk chu da ka nam ta ngon de yeng a roi kai ba phatha phatha bi taw ra roi sahi ji yam ga di khan sahi yam ning bai wa khan ai ji jam sak je ba su di ya ta ba ko mai thabuk chu sat le adai di thabuk chu sa pa de ka mai taw ge ta ham ba sa pa di le ba ho lo hai re ibani se ba do hon min na re ha mai ko adai di ba do hon ba chum hon na da min na le ba hom to lu san gre ma thakar o sik pi ro la o hai re ai se ka mai to ni chi ba ni pon nam lai si ko ha re pa me am tu ki ban yom bia ding da ka chi pha la ge kha le la me ba ko ai ki nam ni ba ni ko adai ma ne chum pun gi ya da ba ni hirak pi ro la o ha re na man na kan ka le ro ha re ko ai na sok ai si ka rom lai tu na so mi na du ka la chango hai re adu su nu pa ma si ke le la mi ai than da nu pa do ai ge ka le dui ni ka do ko si na si pi dui ni ma ju kai cha kham no khang dre ma na ka am sa sa gare as ai di ma ai shoi de ka le ai shoi de da kai men je phang bang jong jari pon ni ko ai shoi de na kai khali mi dong tau ni ka khali bai wa khan ji ko dai ma to che ki som pi chom su le ka to bari tai to nu tum hau le da na adai ma thang chap ta ka na mo kai tu hai rak re so kai en ta tau ta ina khal o si tau dab zat oi len ya phai ne kem tau de khale ko ai se man su re adu si matang ji da si matang ji da message bi ya bam yaw ri ba hai ba di mi ba na ha ba di mi je ka no lam nei da na ko cha da ba hai ga dra koi thabak ba pham da gi adu chen gre adu chen gre ha ba je
ꯃꯤꯑꯣꯏꯕꯒꯤ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕꯁꯦ ꯁꯤꯟꯐꯝꯗ ꯂꯩꯇꯦ ꯁꯤꯟꯐꯝꯗ ꯂꯩꯇꯦꯀꯣ ꯃꯤꯑꯣꯏꯕ ꯑꯗꯨ ꯃꯇꯥꯡꯗꯨ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯣ ꯄꯂꯦꯝꯅ ꯑꯗꯨꯏ ꯃꯇꯥꯡꯒꯤꯗꯤ ꯃꯁꯤꯗꯤ ꯏꯁꯥ ꯑꯩꯅ ꯈꯜꯂꯦ ꯃꯇꯝꯗ ꯈꯜꯂꯦ ꯑꯣ ꯁꯤꯗꯤ ꯅꯨꯄꯤꯗꯁꯨ ꯂꯩꯕ ꯖꯥꯠꯅꯤꯗꯅ ꯍꯥꯏꯕꯗꯤ ꯁꯣꯏꯔꯦꯗꯣ ꯀꯅꯥꯝꯇ ꯑꯩꯉꯣꯟꯗ 이비마 하이브스 야위 이때이마 하이브스 야위고 아주다 사이 그나암다 ꯀꯩꯝꯇ 하락대바 ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯃꯤꯗꯨ ꯃꯨꯟꯅꯁꯨ ꯌꯦꯡꯉꯨꯗꯦ ꯑꯩ ꯐꯤꯕꯝ ꯊꯣꯛꯄ ꯉꯥꯡꯗꯕ ꯌꯥꯗꯕ ꯀꯥꯟ ꯉꯥꯡꯉꯦꯀꯣ ꯑꯗꯨꯅ ꯀꯩꯝ ꯋꯥꯍꯩꯕꯨ ꯍꯥꯏꯔꯛꯇꯦ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯦꯛ ꯐꯅ ꯀꯨꯏꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯦꯛ ꯁꯨꯕ ꯆꯠꯂꯦꯕ ꯑꯩꯁꯦ ꯀꯅꯥꯝꯇ ꯋꯥꯍꯩꯕꯨ ꯍꯥꯏꯔꯛꯇꯦ ꯑꯗꯨꯝ ꯑꯗꯒꯤ ꯏꯇꯩꯃ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ ꯑꯩꯁꯥꯒꯨꯝꯕꯁꯨ ꯌꯥꯎꯔꯝꯃꯤꯀꯣ ꯑꯍꯟꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯣ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯑꯩꯅ ꯈꯜꯂꯦ ꯑꯣ ꯃꯁꯤꯗꯤ ꯃꯤꯗ ꯂꯩꯕ ꯖꯥꯠ ꯑꯣꯏꯔꯦꯀꯣꯅ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤ ꯍꯥꯏꯕ ꯖꯨꯒꯣꯠ ꯆꯥꯗꯕꯁꯦ ꯃꯤꯗ ꯂꯩ ꯁꯤꯟꯐꯝꯗ ꯂꯩꯇꯦ ꯁꯤ ꯊꯕꯛꯁꯦ ꯁꯨꯔꯒꯗꯤ ꯑꯩ ꯁꯤ ꯊꯣꯛꯑꯒꯗꯤ ꯑꯩ ꯕꯖꯥꯔꯗ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯁꯣꯏꯗꯅ ꯁꯨꯃꯥꯏꯅ ꯀꯦꯔꯦꯛꯇꯔ ꯁꯤꯒꯤ ꯖꯨꯒꯣꯠ ꯆꯥꯗꯕꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯂꯩꯇꯦ ꯑꯗꯨ ꯂꯩꯇꯦ ꯑꯩ ꯁꯨꯡꯂꯩ ꯃꯤꯗꯨꯗꯅꯦ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯛꯑꯦꯕ ꯕꯖꯥꯔꯗ ꯑꯩꯅ ꯄꯣꯠ ꯌꯣꯟꯒꯦꯔꯥ ꯑꯗꯒꯤ ꯒꯂꯤꯗ ꯆꯠꯀꯦꯔꯥ ꯑꯗꯩ ꯑꯃꯗ ꯐꯥꯎꯗꯣꯛꯀꯦꯔꯥ ꯍꯥꯏꯕꯁꯦ ꯁꯤꯟꯐꯝꯗꯨꯗ ꯂꯩꯇꯦ ꯃꯤꯒꯤ ꯁꯥꯔꯤ ꯁꯦꯠꯂꯒꯁꯨ ꯖꯨꯒꯣꯠ ꯆꯥꯗꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯗ ꯂꯩ ꯁꯤꯟꯐꯝꯗ ꯂꯩꯇꯦꯕ ꯋꯥꯈꯜ ꯈꯦꯠꯅꯕꯁꯦ ꯍꯥꯏꯈ꯭ꯔꯕꯅ ꯈꯨꯕꯥꯗ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯤꯡꯉꯤꯒꯩ 하이그레 ꯑꯣ ꯁꯤ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯏꯁꯥꯁꯦ ꯄꯥꯡꯒꯟ ꯇꯧꯅ ꯀꯟꯈꯠꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅꯗꯒꯤ ꯈꯪꯀꯟ ꯀꯟꯈꯠꯂꯛꯄꯁꯦ ꯁꯤꯅꯦꯕ ꯁꯤꯈ꯭ꯔ ꯃꯇꯨꯡ ꯁꯤꯒꯤꯗ꯭ꯔꯤꯉꯩꯗꯗꯤ ꯑꯗꯨꯃꯥꯏꯅ ꯀꯜꯂꯝꯗꯦꯕ ꯊꯧꯅꯥ ꯂꯩꯔꯝꯗꯦ ꯊꯧꯅꯥ ꯂꯩꯔꯝꯗꯦꯕꯀꯣ ꯑꯗꯨꯒ ꯁꯤꯈ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ ꯃꯅꯁꯦ ꯊꯧꯅꯥ ꯈꯪꯂꯩ ꯂꯩꯔꯛꯑꯦꯕ ꯉꯁꯥꯏ ꯀꯩꯅꯣ ꯑꯩ ꯊꯟꯗꯅ ꯏꯆꯥꯁꯦ ꯌꯣꯛꯂꯛꯀꯗꯧꯔꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯊꯟꯗꯅ ꯌꯣꯛꯂꯛꯀꯗꯣꯏꯅꯤ ꯀꯅꯥꯅꯣ ꯑꯩꯅ ꯏꯆꯥꯁꯦ ꯁꯦꯝꯕꯗ ꯀꯅꯥꯅꯣꯕ ꯑꯩꯅ ꯉꯥꯏꯔꯤꯗꯣꯏꯁꯦ ꯑꯗꯨꯏꯗꯤ ꯑꯩꯁꯤ ꯏꯆꯥ ꯌꯣꯛꯇꯕ ꯌꯥꯗꯦ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯝꯇ ꯂꯩꯈꯤꯗꯦ ꯍꯥꯏꯕ ꯑꯩꯁꯦ ꯍꯣꯏꯅꯦ ꯃꯗꯨ ꯅꯪ ꯑꯩꯅ ꯍꯪꯅꯤꯡꯉꯤ ꯀꯣꯏꯁꯟꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯃꯌꯥꯝ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯤꯗꯅꯀꯣ ꯅꯧ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯅꯥꯟꯗꯒ ꯃꯆꯥ ꯄꯤꯛꯄ ꯃꯌꯥꯝ ꯍꯨꯟꯗꯣꯛꯑꯝꯃꯦ ꯑꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯕ ꯂꯝꯅꯦꯕ ꯁꯤꯁꯦ ꯑꯗꯨ ꯁꯤꯒꯤ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯁꯤꯗ ꯏꯃꯥ ꯅꯪꯅ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯍꯥꯟꯅ ꯂꯨꯈ꯭ꯔꯥꯕꯤꯁꯤ ꯅꯪ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯅꯪ ꯍꯥꯟꯅ ꯑꯣꯏꯔꯒ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝꯁꯤꯗ ꯅꯪꯅ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯄꯂꯦꯝ ꯑꯩꯅ ꯍꯥꯏꯕꯕꯨ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯅꯨꯄꯥ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯂꯩꯇ꯭ꯔ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯑꯩ ꯅꯨꯄꯥꯁꯦ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯍꯤꯡꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯈꯜꯂꯣꯏꯗꯕ ꯍꯥꯏꯗꯤ ꯑꯩ ꯏꯆꯥꯁꯤꯒꯤ ꯑꯃꯨꯛꯇ ꯑꯩ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯀꯗꯣꯏꯅꯦꯕ ꯑꯩꯗꯤ ꯀꯠꯊꯣꯛꯀꯅꯤ ꯑꯩ ꯄꯨꯟꯁꯤꯁꯤꯗ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯑꯝꯇ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯗꯤ ꯑꯗꯩ ꯅꯣꯡꯃꯁꯨ ꯃꯃꯥꯡꯁꯤꯗ ꯑꯆꯧꯕꯤ ꯍꯥꯏꯗꯤ ꯏꯈꯪ ꯈꯪꯅꯕ ꯃꯤꯅ ꯑꯆꯧꯕꯤꯅ ꯀꯧꯔꯛꯑꯦ ꯑꯩꯁꯨ ꯍꯣꯏ ꯇꯥꯗꯅ ꯈꯨꯝꯃꯦꯀꯣ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯁꯤꯔꯥ ꯑꯩꯉꯣꯟꯗ ꯑꯩꯅ ꯇꯥꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯏꯆꯥꯐꯧ ꯁꯦꯝꯕ ꯉꯝꯗꯕ ꯑꯩꯅ ꯀꯥꯏ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯇꯣꯏꯅꯣ ꯇꯥꯗ ꯍꯣꯏ ꯑꯗꯨꯝ ꯆꯠꯂꯣ ꯑꯩꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯆꯠꯀꯗꯕ ꯍꯥꯏꯔꯝꯃꯦꯕ ꯑꯩꯁꯦ ꯍꯥꯏꯗꯤ ꯏꯆꯥꯕꯨ ꯁꯦꯝꯕ ꯉꯝꯗ꯭ꯔꯤ ꯃꯤ ꯑꯣꯏꯍꯟꯕ ꯉꯝꯗ꯭ꯔꯤ ꯏꯆꯥꯕꯨ ꯊꯥꯛ ꯉꯝꯗꯕ ꯑꯩꯅ ꯀꯥꯏ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯏ ꯀꯅꯥ ꯂꯧꯒꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯀꯣꯏꯅꯤꯡꯕ ꯂꯩꯇꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯅꯤꯡꯕ ꯂꯩꯇꯦ ꯃꯌꯥꯝꯅ ꯁꯦꯔꯧꯅꯦ ꯑꯗꯨ ꯌꯥꯝ ꯑꯩꯉꯣꯟꯗ ꯆꯠꯅꯤꯡꯕ ꯂꯩꯇꯦ ꯑꯩꯗꯤ ꯏꯆꯥ ꯁꯦꯝꯕ ꯉꯝꯗ꯭ꯔꯤ ꯑꯩ ꯏꯁꯥꯅ ꯌꯥꯝ ꯋꯥꯅ ꯍꯤꯡꯉꯦ ꯑꯗꯨꯅ ꯂꯥꯏꯅ ꯀꯅꯥꯝꯇꯁꯨ ꯂꯧꯔꯣꯏꯕ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯗꯨꯅ ꯑꯩ ꯅꯨꯄꯥ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯏꯆꯥꯁꯦ ꯃꯕꯨꯛ ꯊꯜꯍꯟꯕ ꯉꯝꯕ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯏꯁꯥꯁꯦ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝ ꯍꯩꯇꯅ ꯌꯥꯝ ꯄꯪꯅ ꯂꯥꯛꯑꯦꯕ ꯑꯩꯁꯦ ꯗꯨꯀꯥꯟ ꯆꯠꯄꯗ ꯏꯆꯥ ꯅꯨꯄꯤꯒꯤꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯏꯃꯥ ꯑꯩꯈꯣꯏ ꯔꯣꯝꯃꯤꯒꯤꯗ ꯅꯪꯒꯤꯔ ꯈꯪꯗꯦ ꯏꯃꯥ ꯂꯥꯏꯔꯤꯛ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯂꯩꯁꯨꯅ ꯑꯩꯉꯣꯟꯗ ꯊꯥꯔꯦꯀꯣ ꯆꯦ ꯄꯤꯔꯒ ꯑꯩꯅ ꯌꯣꯡꯅ ꯍꯧꯕꯅꯤꯀꯣ ꯒꯥꯔꯤꯁꯤꯗ ꯆꯠꯇꯣꯏ ꯉꯁꯥꯏꯗ ꯌꯣꯡꯅ ꯍꯧꯕꯅꯤꯀꯣ ꯌꯣꯡ ꯍꯥꯏꯔꯒ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯐꯤꯅ ꯇꯥꯗꯣꯏꯅꯦ ꯆꯦꯟꯐꯥꯗ ꯌꯣꯡꯒ꯭ꯔꯥꯐꯤ ꯆꯤꯟꯁꯤꯗ ꯆꯦꯟꯐꯥ ꯍꯥꯏꯔꯒ ꯑꯁꯣꯝꯗ ꯍꯥꯏꯔꯨꯗꯣꯏꯅꯦ ꯍꯥꯏꯕ ꯑꯩꯁꯦ ꯆꯦꯟꯐꯥꯁꯦ ꯑꯗꯨꯃꯥꯏꯅ ꯆꯠꯇꯣꯏꯕ ꯑꯗꯩ ꯏꯆꯥꯅ ꯏꯃꯥ ꯂꯥꯏꯔꯤꯛꯁꯦ ꯁꯦꯒꯥꯏꯔ ꯐꯣꯠꯄꯤꯌꯨ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯃꯃꯥꯡꯒꯤ ꯂꯥꯏꯔꯤꯛꯇꯨꯅ ꯃꯃꯥꯡꯗ ꯐꯣꯠꯆꯜꯂ ꯊꯥꯕꯤꯔꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯐꯣꯠꯅꯤꯡꯉꯦ ꯍꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯌꯥꯝ ꯊꯤꯅ ꯄꯪꯉꯦ ꯍꯥꯏꯕ ꯑꯗꯩ ꯕꯖꯥꯔꯗ ꯄꯣꯠ ꯂꯩ ꯆꯠꯂꯦ ꯑꯩꯅ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯒꯦ ꯍꯥꯏꯔꯦ ꯑꯉꯥꯡꯈꯩ ꯐꯨꯔꯤꯠꯁꯦ ꯄꯤꯛꯉꯩꯗꯅ ꯑꯗꯣ ꯑꯩꯅ ꯂꯣꯏ ꯂꯩꯔꯝꯃꯤꯗꯅ ꯃꯣꯏꯅ ꯏꯪꯂꯤꯁꯇ ꯂꯣꯏ ꯍꯥꯏꯔꯅꯤꯀꯣ ꯑꯩꯗꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯩꯗ ꯑꯩꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯐꯨꯔꯤꯠꯇꯨꯁꯨ ꯀꯌꯥ ꯄꯤꯒꯦ ꯆꯨꯝꯅ ꯑꯝꯇ ꯍꯥꯏꯔꯛꯎ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯛꯎ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯔꯦ ꯅꯨꯄꯥ ꯃꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯣꯏꯁꯨ ꯅꯠꯇ꯭ꯔꯒ ꯏꯃꯥ 150ꯅꯤ 200ꯅꯤ ꯑꯗꯨꯅꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯗꯕꯤꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯤ ꯍꯥꯏꯔꯝꯃꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯊꯣꯛꯂꯛꯑꯅꯤ ꯗꯨꯀꯥꯟ ꯑꯃꯇꯪ ꯍꯪꯉꯅꯤ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯛꯄ ꯗꯨꯀꯥꯟꯗꯨꯗꯅꯦꯕ ꯑꯩꯅ ꯂꯩꯗꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯄꯪꯉꯦ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ ꯄꯨꯡ ꯑꯃꯝꯇ ꯁꯪꯁꯥꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯁꯦ ꯕꯨꯙꯤ ꯊꯣꯛꯇꯦꯕ ꯂꯩꯔꯤ ꯍꯩꯇꯕꯁꯦ ꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯀꯩ ꯈꯟꯒꯦꯗ ꯌꯥꯝꯅ ꯉꯝꯗ꯭ꯔꯁꯨ ꯑꯩꯅ ꯉꯝꯕꯤꯈꯩꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯕ ꯆꯠꯂꯒ ꯑꯩꯅ ꯍꯣꯠꯅꯕ ꯉꯝꯃꯤꯗꯤ ꯂꯩꯁꯦ ꯈꯔꯗꯤ ꯇꯝꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯜꯂꯦ ꯍꯥꯏꯕꯀꯣ ꯑꯩꯅ ꯂꯧꯀꯨꯝꯕ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯉꯝ ꯇꯧꯔꯒ ꯑꯩꯅ ꯍꯣꯠꯅꯔꯦ ꯑꯟꯁꯦꯁꯦꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦꯀꯣ ꯃꯥꯕꯨꯗꯤ ꯃꯦꯇꯤꯛꯇ ꯑꯗꯨꯝ ꯇꯧꯔ ꯂꯥꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤꯈꯩꯅ ꯍꯥꯏꯌꯦꯕ ꯅꯪ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯂꯧꯀꯨꯝ ꯆꯠꯇꯅ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯅ ꯍꯣꯠꯅꯩꯗꯣ ꯅꯆꯥꯒꯤꯗꯣ ꯈꯔ ꯇꯝꯃꯅꯤ ꯃꯦꯇꯤꯛ ꯊꯥꯗꯤ ꯌꯥꯔꯦ ꯇꯨꯍꯜꯂꯨ ꯀꯩꯅꯣꯅ ꯑꯗꯨꯝ ꯍꯥꯏꯕꯁꯤ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯑꯩꯗꯤ ꯋꯥꯗꯦ ꯑꯩꯗꯤ ꯀꯩꯝꯇ ꯇꯧꯔꯣꯏ
ꯂꯦꯞꯍꯜꯂꯣ ꯑꯩꯅ ꯉꯝꯃꯤꯈꯩ ꯇꯝꯃꯅꯤ ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯉꯝꯃꯤꯈꯩꯗꯤ ꯑꯩ ꯍꯣꯠꯅꯈꯤꯅꯤ ꯑꯩ ꯁꯨꯋꯥ ꯋꯥꯗꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯤ ꯏꯆꯥꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯀꯠꯊꯣꯛꯀꯗꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯁꯣꯔ ꯅꯨꯄꯥ ꯍꯥꯏꯕ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯦ ꯄꯥꯜꯂꯦ ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯜꯂꯦ ꯏꯆꯥ ꯂꯩꯔ ꯃꯇꯝꯁꯤꯗꯗꯤ ꯏꯆꯥꯗꯨꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯀꯠꯊꯣꯛꯀꯗꯕ ꯀꯩꯗꯧ ꯅꯨꯄꯥꯗ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯁꯃꯥꯖꯒꯤ ꯆꯠꯅꯕꯤꯅ ꯄꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯥꯏꯕꯛꯅ ꯇꯝꯗꯅ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯏꯗꯤ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯑꯐꯕꯁꯨ ꯊꯣꯛꯑꯣꯏ ꯑꯩ ꯅꯨꯄꯥ ꯍꯥꯏꯕ ꯌꯥꯗꯦ ꯁꯨꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯗꯤ ꯏꯆꯥꯗꯨ ꯈꯛꯇꯅ ꯑꯇꯣꯞꯄ ꯑꯝꯇ ꯑꯩ ꯋꯥꯈꯜ ꯂꯩꯇꯦ ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯌꯨꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕꯁꯤꯡꯁꯦ ꯃꯆꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯌꯨ ꯃꯆꯥꯗꯣ ꯍꯨꯟꯇꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯒ ꯍꯦꯟꯅ ꯐꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯗ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯄꯨꯟꯁꯤꯗꯣ ꯃꯥꯅꯦ ꯑꯉꯥꯡꯒꯤ ꯑꯗꯨ ꯄꯨꯟꯁꯤꯗꯣ ꯈꯜꯂꯒ ꯌꯨꯝ ꯄꯥꯟꯕꯤꯒꯅꯨ ꯑꯉꯥꯡꯗꯨꯒꯤꯗꯃꯛꯇ ꯍꯤꯡꯕꯤꯌꯨ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯅꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯦ ꯑꯗꯨꯅ ꯂꯥꯁꯇ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯅ ꯀꯣꯏꯁꯟ ꯑꯃ ꯍꯪꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯏꯃꯥ ꯅꯪꯅ ꯑꯩ ꯄꯣꯛꯏꯁꯦ ꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯄꯣꯛꯏꯅꯣ ꯍꯥꯏꯕꯗ ꯑꯩꯁꯦ ꯊꯑꯣꯏꯅ ꯅꯪꯅ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯄꯥꯝꯖꯩ ꯈꯜꯂꯒ ꯄꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯏꯕꯗꯒꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯆꯣꯡꯁꯤꯜꯂꯒ ꯄꯔꯦꯡꯗ ꯄꯣꯛꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩ ꯏꯆꯥꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯆꯦꯆꯦꯗ ꯄꯣꯛꯑꯦꯀꯣ ꯅꯨꯄꯤꯅꯤꯀꯣ ꯑꯗꯩꯗ ꯑꯩꯅ ꯈꯜꯂꯦꯕ ꯏꯆꯥ ꯅꯨꯄꯤꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯗꯤ ꯑꯩ ꯑꯅꯤ ꯁꯨꯍꯟꯅꯤꯡꯉꯦ ꯍꯌꯦꯡ ꯃꯊꯟꯇ ꯍꯥꯏꯗꯤ ꯏꯆꯥ ꯅꯨꯄꯤꯈꯛ ꯅꯨꯄꯥꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯍꯟꯁꯦꯀꯣ ꯅꯨꯄꯤ ꯑꯣꯏꯕꯁꯤꯗ ꯃꯊꯟꯇ ꯂꯩꯍꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯃꯇꯪꯗꯤ ꯄꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯅꯪ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤ ꯅꯨꯄꯤ ꯑꯣꯏꯔꯛꯑꯦ ꯄꯣꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯅꯨꯄꯤ ꯑꯣꯏꯁꯨ ꯌꯥꯝ ꯐꯔꯦ ꯏꯆꯥ ꯅꯨꯄꯤ ꯑꯣꯏꯁꯨ ꯑꯅꯤ ꯁꯨꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯂꯥꯏꯕꯛ ꯐꯕ ꯂꯩꯇꯦ ꯀꯩꯅꯣ ꯅꯣꯏ ꯕꯥꯁꯦ ꯃꯥꯁꯦ ꯁꯤ ꯁꯥꯏꯅ ꯂꯥꯏꯅꯥ ꯑꯃ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯅꯥꯕꯁꯦ ꯇꯣꯏꯅ ꯇꯣꯏꯅ ꯍꯧꯋꯦ ꯑꯩꯅ ꯃꯥꯁꯦ ꯄꯨꯟꯁꯤꯗꯧ ꯃꯥꯟꯗꯦꯅ ꯈꯜꯂꯦꯕ ꯑꯩ ꯋꯥꯈꯜꯁꯤꯗ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯤꯗꯨꯁꯨ ꯑꯅꯤ ꯁꯨꯔꯗꯤ ꯑꯩ ꯊꯧꯅꯥ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯃꯈꯛ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯅ ꯇꯧꯔꯛꯇ꯭ꯔꯥ ꯑꯗꯨꯅ ꯑꯅꯤ ꯁꯨꯕꯁꯤꯅ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤ ꯍꯥꯏꯕ ꯅꯪ ꯄꯣꯛꯄ ꯃꯇꯝꯁꯤꯗ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯍꯪꯐꯝ ꯈꯪꯗꯦꯅꯦ ꯄꯂꯦꯟꯁꯦ ꯀꯣꯏꯁꯟꯁꯦ ꯀꯩ ꯍꯥꯏꯅ ꯍꯪꯁꯤꯒꯦ ꯄꯂꯦꯝꯅꯅꯦ ꯏꯃꯥ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯕ ꯑꯃꯨꯛꯈꯛ ꯍꯥꯏꯌꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯁꯦꯡꯕꯗ ꯑꯩ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯪꯒ ꯊꯕꯛ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯇꯧꯔꯒꯅꯦ ꯇꯧꯕ ꯑꯗꯨꯒꯤ ꯃꯊꯪꯗ ꯅꯪꯒꯤ ꯅꯌꯨꯝ ꯀꯩ ꯄꯥꯜꯂꯒ ꯐꯖꯅ ꯌꯨꯝ ꯄꯥꯜꯂ ꯂꯩꯈꯤꯕ ꯁꯤ ꯄꯥꯝꯃꯤ ꯁꯤꯅꯦꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯊꯕꯛ ꯇꯧꯕ ꯊꯕꯛ ꯇꯧꯗꯕꯗꯤ ꯕꯤꯖꯤꯅꯦꯁꯀ ꯆꯥꯎꯅ ꯇꯧꯕꯗꯤ ꯅꯪ ꯄꯥꯝꯗꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯍꯥꯏꯗꯤ ꯅꯊꯟꯇ ꯍꯤꯡꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯅꯨꯄꯥꯒꯤ ꯃꯔꯣꯝ ꯊꯨꯕꯒꯤ ꯍꯤꯡꯕꯗꯤ ꯅꯠꯇꯦꯀꯣ ꯃꯊꯟꯇꯒꯤ ꯃꯇꯤꯛ ꯌꯨꯝ ꯃꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯤ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯕ ꯍꯥꯏꯗꯤꯀꯣ ꯅꯁꯥ ꯑꯗꯨ ꯇꯧꯔ ꯉꯝꯖꯔ ꯃꯇꯨꯡꯗ ꯅꯌꯨꯝ ꯀꯩ ꯐꯖꯅ ꯄꯥꯜꯂꯒ ꯂꯩꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯑꯄꯥꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯂꯣꯏꯔꯦ ꯁꯤꯗ ꯂꯣꯏꯔꯦꯕ ꯁꯤꯒꯤ ꯈꯨꯃꯥꯗ ꯂꯧꯔꯤꯕ ꯏꯟꯇꯔꯚꯤꯌꯨꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯕ ꯊꯧꯅꯥ ꯄꯤꯕ ꯌꯥꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ ꯑꯩꯅ ꯈꯨꯃꯥꯗ ꯍꯪꯕ ꯃꯇꯝꯗ ꯈꯨꯃꯥꯒꯤ ꯑꯄꯥꯝꯕꯗꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯉꯁꯤ ꯑꯩ ꯉꯁꯥꯏ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯤꯁꯦ ꯉꯁꯤ ꯈꯨꯃꯥꯗ ꯀꯔꯤ ꯃꯔꯝꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯗꯦꯗꯅ ꯑꯗꯣ ꯀꯔꯤꯒꯤ ꯂꯧꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕ ꯃꯇꯝꯁꯤꯗ ꯈꯨꯃꯥꯒꯤ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅꯒꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯇꯥꯔꯦ ꯅꯤꯡꯁꯤꯡꯍꯟꯕ ꯃꯇꯝꯗ ꯃꯦꯃꯣꯔꯤꯁꯦ ꯍꯥꯏꯕꯗꯤ ꯃꯁꯥꯃꯛ ꯍꯧꯖꯤꯛꯀꯤ ꯆꯍꯤ ꯃꯇꯝꯗ ꯍꯦꯟꯒꯠꯄ ꯌꯥꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯤ ꯊꯥꯏꯅꯒꯤ ꯋꯥꯈꯜꯗꯨ ꯆꯠꯇꯣꯏꯅꯦꯕ ꯈꯨꯃꯥꯅ ꯊꯥꯏꯅꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯀꯥꯏꯅ ꯃꯥꯅ ꯐꯝꯕ ꯀꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯋꯥꯈꯜꯗꯨꯗꯤ ꯆꯠꯂꯒ ꯑꯥꯗ ꯌꯧꯔꯨꯕꯅꯦꯕ ꯑꯗꯨꯅ ꯃꯇꯝꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗꯨꯗꯤ ꯂꯣꯏ ꯅꯤꯡꯁꯤꯡꯍꯜꯂꯒ ꯃꯥꯏ ꯃꯃꯥꯏꯗ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯇꯥꯗꯣꯏꯅꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯁꯤꯡꯁꯤꯗ ꯄꯦꯔꯦꯟꯁꯁꯤꯡꯗ ꯑꯩꯈꯣꯏ ꯕꯨꯕꯣꯛꯇ ꯄꯨꯄꯨꯗ ꯅꯤꯡꯁꯤꯡꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯉꯁꯤ ꯑꯩꯅ ꯂꯧꯔꯤꯕ ꯈꯨꯃꯥꯗ ꯂꯧꯔꯤꯕ ꯏꯟꯇꯔꯚꯤꯌꯨ ꯁꯨꯃꯥꯏꯅ ꯏꯟꯇꯔꯚꯤꯌꯨ ꯅꯠꯇ꯭ꯔꯒꯁꯨ ꯕꯨꯕꯣꯛ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯕꯨꯕꯣꯛ ꯅꯪ ꯂꯩꯁꯥꯔꯤꯉꯩꯗ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯄꯨꯄꯨ ꯅꯪ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯉꯥꯡ ꯑꯣꯏꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯨꯄꯨ ꯅꯪ ꯀꯔꯤꯒ ꯆꯥꯔꯛꯀꯦ ꯉꯍꯥꯟꯋꯥꯏ ꯅꯪ ꯌꯥꯝ ꯄꯥꯝꯕꯁꯤꯅ ꯀꯔꯤꯅꯣ ꯕꯕꯥ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯗ ꯍꯪꯕꯤꯕꯁꯦ ꯃꯆꯥꯁꯤꯡꯁꯤꯅ ꯍꯪꯕꯤꯕꯁꯦ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯆꯥꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯗ ꯏꯃꯥ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯒꯦ ꯀꯥꯏꯅ ꯍꯪꯕꯁꯦ ꯁꯤꯁꯨ ꯃꯊꯧ ꯇꯥꯏꯌꯦꯕ ꯉꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ ꯀꯥꯟꯅꯕ ꯇꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯂꯧꯔꯤꯕ ꯏꯟꯇꯔꯚꯤꯌꯨ ꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯍꯜ ꯂꯃꯟꯗ ꯍꯪꯕꯤꯌꯨ ꯑꯗꯨꯒ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯀꯣꯛꯇ ꯕꯕꯥꯒꯤ ꯃꯦꯃꯣꯔꯤ ꯃꯃꯥꯒꯤ ꯃꯦꯃꯣꯔꯤ ꯑꯗꯨ ꯄꯨꯄꯨꯒꯤ ꯃꯦꯃꯣꯔꯤꯗꯣ ꯈꯪꯖꯤꯜꯂꯀꯥꯟꯗ ꯅꯣꯂꯦꯖ ꯑꯣꯏꯍꯧꯕꯁꯨ ꯌꯥꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯌꯥꯎ ꯇꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯒꯤꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ